Big news ki agenda Manipur da taram noksari. Ngasi agenda Manipur da khana gado wafam se yes Manipur da to pa issue mayam budu le duga at the same time education sector issue yam maru oiba jaga ama oiba nina akoi gi nahan se class 10 gi bosem lobo class 10 gi exam gi result se halok thokra matung da maswai gi area se su achauba chhatra gi society ma and plus chhatra se gi parents sing aduga yam chawba section of the society gi involvement lebanina swagi post su hundo ko chapa yadabanina ai sel sina lobo exam sida pass tarakraba maron first position second position aduga third position se taseng boding asi yohon jagadabani third position bau ko bogi loina bau unamagi tanjamuk phangdrasu at least samdrab the first second third unajane na koi program le jogani adubu laibuk phaba hagadra laibuk thiba hagadra second position sida chap manaba number phangindra kana second position si mi ani na punna taminaba haite aduna akoi studio da mi ahum da ki suena guest ahum da ki suena accommodate to se khara wana thokpana maram kanda third position ko bungam jagitre waru wiade aduga ngasi akoi studio da maroina first position sing general library first position second position ani aduga mia mangda ngasi gi wari sab se hogdringai da ihan hana lengjan biriba laktuna libiriba hope position holder sing si ihan sak tak sage aigi on my extreme right aigi get thang thang phambiri basi yaifabi mayeng bamni first position holder ne mark little floor gi satri ne yaifabi ihan hanai taram noksari aduga yaifabi gi oi de lengjan biri basi surjakanta irengbam second position holder ne mahangna chanambam khoi gi thambau high school gi satra ne ai surjakanta busu taram noksari aduga ai gi hek yeta thangana phami ni jari basi patel leirenjam ne second position holder ne masu little floor gi satra ne yes ai ngai na haja buduni second position se handak se amamam tang oida ba hype tai second position si moi ani punna taminaba surjakanta ga patel ga si mokhoi ani si number chap manana phangminda butgi second position ta mi ani tholokpa aduna maram orkanda third position holder se ngasi maki oina kobungam jadabugi tanja duni matungda khoi tanja ek phangbaga unanaba khoi sinjage ya nan base maroina nanda ki sekhara wari se sum morom da heading asidi question answer dono khanbino frankly speaking da yamna koidana kamai lairik parki kari tawgen khanbiri lairik tang mayam khando se position holder singina laik ta dum taw le jala tai dem ta taw tum jala kai se khandoi ne aduna aseng ba du hekli thokna kan da mayam su khangnaba aduga mayam na su mataw tambada laiga da ba hai tai first position aphaba se mataw tamngi sum na kan da inspiration piba aduga plus mataw tambada kyam lu jano live jano haibim tang da yan nan ba se ina patel da lakutai sum na kan da patel leirenjam se hektaw dadi nupa malu ni hek lakpa thengna kan dadi nupim chawar me masak mo to yam phasabi yam samjabi hype tai patel position holder lobugi second position tare si yanana kamai khangi mase aina id ko akhoi gi result se thum khoi bana nang result fajaroi haimandan aidine result se cha kino haidom lai je sak ta dem ta cha hoge na ne tawne aina sa ngai sida moi result se phange na khoi da nang di 16 position da yaure khole na haire da ina oh phare ne di chak phodi pijera ni ne horing dang na haire aduga adui matung da na sikina ta le me ai di khang de ba moi gi mi guma press kuma la kan hatang khange press la kan da khange second position de we se hoi mana 16 ne ha ga dum lei bhai ta ai jum 16 position ne na adum yare 16 position bu yor di yare sum lei thu du ne sam na adu ma ti na te aduga sum position bu yare ha di yare ha adu di lei thok ba na te da jo ai sum lei thok ba hai ta re sum ai da kem ta expect sum kem ta tham da ba thoi ki kem tham da ba thoi maki aduga morom da hari result lak ngi sta horen kan pote position ke da yaw da ba ma khayam tension yam lei do sorok pudi san cha tho loi len kan san cha tho loi yam phajaba idea yes adugi spirit adugi courage du su yam hena tension log do bursu satru singi punsida matou tai surjakanta ne almost same question ne kamai khangi second position tai matang je ai second ga lowni khot bari kan thaja di laite bai je teni makha da salakani ha bari dum khanje ba ai samai wang kan khot kan khan bari dum laitre je adu da dum numi haidok ka dum numi si jo pung barong khai gi pau baru gi lak pasida samai ngasi high SLC na lobo je ma haido ne pung ahum makhai sai da haido ne na hai pa ji ha be khangjan me ba le kai mi ge ne jo haido tore nang kamai taw dun khot na sida ai adu baw kan khande adu dum haidom dai pung ahum sai mu sida babai bani ja khoi gi lamdam du kon bi ibudo kuman ni dogil khurum basat le hala wa matung dida ai nga bon sana salu gi iman di sa thokino oren amabu yore hen ngor khot dum hairam me ai bon sana je dum cha thoi iman ba mani ga
ꯕꯣꯟ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯏꯃꯥꯟꯅꯕꯈꯩꯁꯦ ꯑꯍꯥꯟꯕꯁꯤꯗ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯁꯨ ꯄꯩꯈꯥꯗꯣ ꯑꯩꯈꯣꯏ ꯃꯤꯍꯨꯟꯁꯦ ꯆꯣꯡꯗꯅ ꯑꯗꯨꯝ ꯂꯣꯠꯂꯤꯖꯥꯠꯅꯤ ꯃꯣꯏꯁꯨ ꯑꯗꯣ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯌꯥꯎꯔꯦ ꯁꯤꯅꯦꯕ ꯑꯍꯥꯟꯕ ꯍꯥꯏꯅꯔꯤꯁꯦ ꯑꯩꯅ ꯑꯁ ꯀꯥꯏꯗꯩꯅꯣ ꯊꯥꯖꯗꯦꯗ ꯀꯥꯏꯗ ꯑꯩ 10 ꯃꯈꯥ ꯆꯠꯂꯛꯀꯅꯤ ꯈꯜꯂ ꯑꯗꯨ ꯇꯧꯔꯒ ꯁꯤꯅꯤ ꯕꯣꯟꯁꯦ ꯁꯥꯟꯅꯕ ꯍꯧꯔꯤ ꯏꯃꯥꯟꯅꯕꯈꯩ ꯁꯥꯟꯅꯔꯒꯨꯝꯁꯤ ꯅꯪ ꯌꯥꯎꯔꯦ ꯁꯤꯅꯦꯕ ꯑꯗꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯩ ꯑꯩꯒꯤ ꯐꯣꯟ ꯃꯆꯥ ꯑꯃꯗꯤ ꯄꯨꯏꯕ ꯅꯨꯃꯤꯠꯁꯤꯗ ꯍꯣꯔꯦꯟ ꯄꯥꯎ ꯍꯥꯏꯔꯁꯨ ꯀꯩꯅꯣ ꯇꯧꯅꯕꯅ ꯑꯗꯣ ꯑꯩ ꯑꯣꯖꯥ ꯑꯃ ꯁꯥꯄꯤꯌꯣꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯊꯥꯖꯗꯦ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯏꯃꯥꯟꯅꯕꯈꯩ ꯆꯦꯟꯖꯜꯂꯛꯑꯒ ꯂꯝꯄꯥꯛꯇꯒꯩꯁꯦ ꯍꯦꯛꯇ ꯄꯣꯔꯒ ꯊꯥꯡꯀꯠꯂꯒ ꯅꯪ ꯌꯥꯎꯔꯝꯃꯦꯒ ꯆꯣꯡꯕꯁꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯑꯩ ꯊꯥꯖꯗꯦ ꯑꯝꯇ ꯕꯕꯥꯗ ꯍꯪꯈꯤꯒꯦꯅ ꯕꯕꯥꯁꯦ ꯍꯪꯕ ꯕꯕꯥꯅ ꯁꯨꯃꯥꯏꯅ ꯁꯦꯀꯦꯟꯗ ꯄꯇꯦꯟ ꯅꯕꯥꯅꯤ ꯇꯥꯃꯤꯟꯅꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯛꯄꯗꯤ ꯑꯩꯁꯦ ꯉꯥꯛꯇꯪꯗꯨꯗ ꯀꯥꯏ ꯂꯩꯔꯃꯣ ꯈꯪꯗꯦ ꯌꯨꯝꯐꯥꯎꯁꯦ ꯏꯃꯥꯟꯅꯕꯈꯩꯅ ꯄꯣꯔ ꯑꯗꯨꯝ ꯄꯨ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯍꯧꯗ꯭ꯔꯦ ꯍꯔꯥꯎꯕꯒꯤ ꯃꯤꯀꯨꯞꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯁꯨꯔꯖꯀꯥꯟꯇꯒ ꯍꯔꯥꯎꯕ ꯅꯠꯇꯅ ꯁꯨꯔꯖꯀꯥꯟꯇꯒꯤ ꯃꯃꯥꯟꯅꯕ ꯂꯣꯏꯅꯕꯁꯤꯡꯁꯤꯅ ꯏꯃꯥꯟꯅꯕꯁꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯀ꯭ꯂꯥꯁ 10ꯒꯤ ꯍꯥꯏꯁꯤꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯏ ꯅꯣ ꯂꯤꯃꯤꯠ ꯍꯥꯏꯗꯨꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯃꯦꯟ ꯑꯣꯏꯅ ꯀꯦꯃꯦꯔꯥꯃꯦꯟꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯃꯣꯏ ꯑꯅꯤꯗꯅ ꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄꯇꯦꯜꯒ ꯁꯨꯔꯖꯀꯥꯟꯇꯒꯗ ꯐꯣꯀꯁ ꯇꯧꯔ ꯊꯝꯕꯤꯌꯨꯁꯨꯅꯤ ꯑꯩꯅ ꯍꯪꯖꯗꯣꯏꯁꯦ ꯁꯨꯔꯖꯀꯥꯟꯇ ꯄꯇꯦꯜ ꯃꯦꯟ ꯑꯣꯏꯅ ꯄꯣꯖꯤꯁꯟ ꯍꯣꯜꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯍꯥꯏꯔꯒ ꯑꯃꯃꯝꯇꯪ ꯁꯨꯝ ꯆꯠꯄ ꯍꯟꯗꯛꯀꯤꯁꯤ ꯈꯔ ꯔꯤꯌꯔ ꯀꯩꯅꯣ ꯍꯥꯏꯅꯤ ꯔꯤꯌꯔ ꯏꯟꯁꯤꯗꯦꯟ ꯍꯥꯏꯕ ꯇꯥꯏ ꯔꯤꯌꯔ ꯑꯣꯀꯔꯦꯟꯁ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗꯤ ꯑꯇꯣꯞꯄ ꯄꯣꯖꯤꯁꯟꯗꯁꯨ ꯑꯗꯨꯝ ꯇꯥꯁꯟꯃꯤꯟꯅꯕ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯅꯝꯕꯔ ꯐꯪꯕꯗꯒꯤ ꯌꯥꯎꯏ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯕ ꯔꯦ ꯑꯗꯨꯃ ꯄꯇꯦꯜꯁꯨ ꯈꯪꯉꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯇꯅ ꯁꯨꯔꯖꯀꯥꯟꯇꯁꯨ ꯈꯪꯉꯦ ꯃꯌꯥꯝꯅꯒ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯦ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗ ꯑꯅꯤ ꯇꯥꯃꯤꯟꯅꯔꯦꯁꯦ ꯀꯔꯝ ꯀꯥꯟꯗ ꯈꯪꯒꯦꯁꯦ ꯑꯅꯤ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯁꯦ ꯅꯣꯠ ꯑꯦ ꯁꯤꯡꯒꯜ ꯁ꯭ꯇꯨꯗꯦꯟ ꯃꯁꯤꯗ ꯄꯇꯦꯜ ꯀꯧꯕꯝꯅꯦ ꯑꯗꯒꯤ ꯁꯨꯔꯖꯀꯥꯟꯇ ꯏꯁꯥꯁꯨ ꯄꯇꯦꯜ ꯈꯜꯂꯝꯗꯣꯏꯁꯨ ꯄꯇꯦꯜꯗꯤ ꯂꯩꯖꯦ ꯁꯨꯔꯖꯀꯥꯟꯇ ꯀꯧꯕꯝꯁꯨ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯗ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯑꯃꯁꯤꯗꯩꯗ ꯃꯤ ꯑꯅꯤꯅꯤ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯈꯪꯒꯦ ꯑꯩꯒꯤ ꯑꯣꯏꯅ ꯈꯪꯖꯔꯛꯄꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯔꯤ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯉꯁꯥꯏ ꯍꯥꯏꯗꯣꯛꯑꯝꯗꯥꯏꯗ ꯋꯥ ꯉꯥꯡꯕꯁꯦ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔ ꯊꯥꯔꯛꯄꯖꯥꯅꯤꯗ ꯑꯗꯨ ꯕꯕꯥ ꯈꯪꯉꯝꯕ ꯃꯊꯪꯗꯨꯗ ꯑꯃꯨꯛ ꯔꯤꯖꯟꯁꯦ ꯗꯥꯏꯔꯦꯛ ꯊꯦꯠꯇꯣꯔꯛꯄꯁꯤꯗ ꯑꯃꯨꯛ ꯌꯦꯡꯅꯔꯀꯥꯟꯗ ꯇꯧꯕꯁꯤꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯕꯕꯥꯅ ꯑꯩꯅ ꯇꯧꯔꯨꯕꯗꯣ ꯉꯁꯥꯏ ꯕꯕꯥꯅ ꯑꯅꯤ ꯅꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯥꯃꯤꯟꯅꯔꯦꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯪꯗꯦ Okay, Patel, how you come to know that second position, say, position number me ani satrani, by securing same mark, second position, say, me ani satrani ladies, come and come. ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯟꯆꯦꯟꯕ ꯀꯧꯕ ꯑꯃ ꯂꯩꯌꯦ ꯃꯥꯅ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯔꯛꯄ ꯑꯗ ꯑꯩꯅ ꯊꯥꯖꯗꯦꯗ ꯚꯥꯏ ꯑꯩꯈꯣꯏꯗꯥꯅ 16ꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯁꯤ ꯅꯪ ꯊꯣꯏ ꯏꯗꯤꯠ ꯇꯧꯔꯒ ꯑꯩ ꯍꯔꯥꯎꯍꯟꯒꯦ ꯇꯧꯔꯤꯔ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟꯁꯨ ꯑꯃꯁꯨ ꯃꯥ ꯑꯗꯨꯝ ꯌꯥꯎꯔꯝꯃꯝꯅꯀꯣ ꯑꯗ ꯑꯩꯅꯀꯣ ꯑꯃ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅ ꯅꯠꯇꯦ ꯚꯥꯏ ꯑꯁꯦꯡꯕꯅꯦ ꯈꯣꯠꯄꯅꯦ ꯑꯗ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯤ ꯂꯥꯛꯑꯦ ꯃꯈꯥꯗ ꯀꯨꯝꯊꯔꯣ ꯍꯥꯏꯕꯗꯨꯗ ꯈꯪꯉꯦ ꯑꯗꯨꯗꯤ ꯍꯣꯏ ꯃꯥ ꯌꯥꯎꯔꯝꯕꯗꯣ ꯑꯗ ꯐꯣꯇꯣ ꯑꯣꯏꯅ ꯎꯕꯗꯣ ꯑꯗꯩꯗ ꯈꯪꯉꯦꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ second position same ꯆꯞ ꯃꯥꯟꯅꯕ ꯉꯁꯥꯏꯒꯤ ꯃꯥꯔꯛ ꯐꯪꯃꯤꯟꯅꯔꯒ second position ꯁꯤꯗꯩꯗ ꯁꯥꯇ꯭ꯔ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ second position ꯒꯤ ꯖꯒꯥ ꯑꯁꯤ ꯀꯟꯃꯤꯟꯅꯕꯁꯦ ꯍꯥꯏꯕ ꯇꯥꯏ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯈꯔꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯟꯐ꯭ꯌꯨꯖꯟ ꯈꯔꯁꯨ ꯑꯗꯨꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯊꯥꯖꯍꯟꯗꯅꯕ ꯑꯗꯨꯝ ꯃꯆꯥ ꯑꯃꯁꯤ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯄꯣꯖꯤꯁꯟꯁꯦ ꯑꯅꯤ ꯇꯥꯃꯤꯟꯅꯕꯁꯦ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯥꯃꯤꯟꯅꯔ ꯏꯊꯟ ꯇꯥꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯀꯣ ꯀꯥꯏꯅ ꯈꯟꯕ ꯃꯤꯀꯨꯞ ꯌꯥꯎꯕ꯭ꯔꯥ ꯁꯤꯅꯤ ꯑꯅꯤꯃꯛꯇꯅꯤꯀꯣ ꯑꯩ ꯍꯪꯖꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝ ꯈꯟꯖꯗꯦ ꯀꯔꯤꯝ ꯈꯟꯗꯦ ꯑꯗꯨꯝ ꯌꯥꯔꯦ ꯄꯇꯦꯜ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯜꯂꯝꯃꯔꯣꯏ ꯅꯪ ꯈꯟꯗ꯭ꯔꯦꯕ ꯈꯟꯖꯟꯗ꯭ꯔꯕꯅꯤꯅ ꯄꯩꯈꯥ ꯍꯥꯏꯗꯣꯛꯇꯣꯔꯦ ꯀꯥꯝꯄꯣꯠꯇꯦ ꯄꯩꯈꯥ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯀꯔꯤ ꯑꯣꯏꯔꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯗꯦ ꯀꯩꯗꯧꯗꯣꯏꯅꯣ ꯄꯣꯖꯤꯁꯟꯒꯤꯗꯤ ꯑꯩ ꯐꯖꯅ ꯇꯧꯔꯝꯅꯤ ꯂꯦꯚꯦꯜ ꯑꯃꯗꯤ ꯈꯪꯖꯔꯤꯕꯅꯤ ꯏꯁꯥꯒꯤ ꯅꯠꯇ꯭ꯔꯥ ꯐꯦꯜ ꯑꯣꯏꯕ ꯈꯣꯠꯀꯗꯧꯕꯗꯤ ꯀꯩꯝ ꯂꯩꯇꯕꯅꯤꯅ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯣꯛꯑꯒ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯊꯣꯛꯀꯦ ꯀꯥꯝꯄꯣꯠꯇꯦ ꯆꯥꯛ ꯆꯥꯊꯣꯛꯄ ꯉꯝꯃꯤꯅꯦꯕ ꯄꯇꯦꯜꯁꯦ ꯅꯠꯇ꯭ꯔꯥ ꯁꯨꯔꯖꯀꯥꯟꯇꯅ ꯀꯔꯤꯝ ꯈꯟꯗꯕꯁꯦ ꯄꯇꯦꯜꯒꯤꯗꯤ ꯀꯔꯤꯝ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯌꯦꯁ ꯊꯦꯡꯛ ꯌꯨ ꯌꯥꯏꯐꯕꯤꯗ ꯑꯃꯨꯛ ꯂꯥꯛꯇꯦ ꯌꯥꯏꯐꯕꯤ ꯃꯌꯦꯡꯕꯝ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯤ ꯂꯤꯇꯜ ꯐ꯭ꯂꯥꯋꯔꯒꯤ ꯁꯥꯇ꯭ꯔꯤꯅꯤ ꯌꯥꯏꯐꯕꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯌꯥꯏꯐꯕꯤ ꯃꯤꯡ ꯈꯛꯇ ꯅꯠꯇꯦ ꯌꯥꯏꯐꯕꯤꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯊꯕꯛꯇꯁꯨ ꯑꯗꯨꯒ ꯔꯤꯖꯜꯠꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯏꯐꯕꯤ ꯑꯗꯨꯝ ꯇꯥꯔꯦ ꯑꯃꯔꯣꯝꯗ ꯅꯠꯇ꯭ꯔꯥ ꯌꯥꯏꯐꯕꯤ ꯑꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯂꯛꯀꯤ ꯀꯩꯅꯣꯗꯨꯒꯤ ꯋꯥꯐꯝꯅꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯕꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯒꯤ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯄꯩꯈꯥ ꯍꯥꯏꯗꯣꯔꯛꯀꯗꯣꯔꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕꯗ ꯉꯁꯥꯏ ꯄꯇꯦꯜꯅ ꯍꯥꯏꯔꯤꯕ ꯀꯩꯗꯧꯗꯣꯏꯅꯣꯗ ꯄꯩꯈꯥ ꯍꯥꯏꯗꯣꯔꯛꯇꯕ ꯑꯗꯨꯝ ꯍꯣꯔꯦꯟ ꯔꯤꯖꯜ ꯂꯥꯛꯈ꯭ꯔꯒꯗꯤ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯄꯣꯠꯇꯦ ꯑꯗꯨ ꯐꯪꯉꯤꯒ ꯑꯗꯥ ꯐꯪꯗꯦꯒ ꯇꯦꯟꯁꯟ ꯂꯥꯛꯇꯣꯛ ꯁꯔꯨꯛꯄꯨꯗꯤ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯊꯣꯛꯀꯦ ꯀꯥꯏꯅꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯝꯅ ꯂꯩꯕꯤꯕ꯭ꯔꯥ ꯄꯩꯈꯥ ꯍꯥꯏꯗꯣꯛꯇꯣꯔꯦꯅ ꯈꯔ ꯅꯤꯛꯄ ꯐꯥꯎꯕ꯭ꯔꯥ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯥꯛꯀꯅꯤꯁꯦ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯏꯁꯥꯗꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯤꯕ꯭ꯔꯥ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯍꯥꯏꯁꯤ ꯄꯥꯎ ꯀꯅꯥꯗꯤ ꯐꯪꯉꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯤ ꯄꯥꯎꯈꯨꯝꯁꯤ ꯉꯥꯟ ꯇꯝꯕꯤꯕ ꯇꯥꯏ ꯌꯥꯏꯐꯕꯤꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯗꯒꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯩꯁꯦ ꯕꯥꯠꯔꯨꯝꯗ ꯂꯩꯔꯦ ꯃꯃꯥꯅ ꯄꯥꯎꯗ ꯍꯥꯏꯈꯤ ꯅꯣꯏ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏꯕꯗ ꯑꯩꯁꯦ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯇꯦꯟꯁꯟ ꯀꯥꯏ ꯑꯗꯒꯤ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯂꯤꯇꯜ ꯐ꯭ꯂꯥꯋꯔ ꯌꯥꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯁꯨꯝ ꯔꯨꯃꯔ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯇꯣꯞ 3 ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦꯅ ꯁꯨꯝ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯣꯏ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯦꯟꯁꯟ ꯀꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯨꯡꯊꯤꯟꯁꯦ ꯁꯨꯝ ꯏꯃꯥꯟꯅꯕꯤꯉꯩ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯦ ꯑꯗꯒꯤ ꯀꯔꯝ ꯀꯥꯟ ꯍꯥꯏꯗꯣꯛꯇꯣꯏꯖꯥꯠꯅꯣꯅꯦ ꯑꯁ ꯄꯥꯈꯠꯂꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯅꯔꯝꯕꯅꯦ ꯑꯗꯨꯒ
ꯀꯩꯅꯣ ꯄꯨꯡꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔ ꯖꯥꯠꯅꯣꯅꯦ ꯈꯟꯅꯔꯦ ꯑꯦꯛꯖꯥꯝ ꯁꯨꯝ ꯍꯥꯏꯗꯣꯛꯇꯕꯁꯦ ꯑꯗꯩ ꯉꯥꯛ ꯂꯩꯔꯒ ꯊꯥꯔꯠ ꯇꯥꯔꯤꯁꯤ ꯁꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯐꯥꯗꯔꯁꯤꯅ ꯑꯩꯈꯣꯏ ꯕꯥꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯁꯤ ꯊꯥꯖꯗꯗꯅ ꯆꯨꯝꯕ꯭ꯔꯅꯦ ꯁꯨꯝ ꯍꯪꯂꯕꯁꯦ ꯑꯩꯁꯤꯕꯨ ꯀꯌꯥꯗ ꯌꯥꯎꯔ ꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯈꯤꯇꯪ ꯍꯔꯥꯎꯒꯨꯝ ꯇꯧꯏꯁꯤꯕꯨꯅ ꯈꯜꯂꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯗꯨꯝ ꯅꯥꯀꯟ ꯁꯥꯟꯅꯉꯩꯗ ꯑꯩꯁꯦ ꯇꯥꯔꯤ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯕꯥꯗꯤ ꯊꯥꯖꯗꯕꯒꯤ ꯋꯥꯔꯤ ꯀꯟ ꯁꯥꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯥꯔ ꯒꯣꯄꯦꯟꯅ ꯕꯥꯏꯑꯣꯒꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯌꯥꯏꯐꯕꯤ ꯅꯪ ꯁꯤ ꯌꯥꯎꯔꯦ ꯑꯩꯅ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ ꯅꯪ ꯔꯤꯖꯜ ꯀꯩꯀꯥ ꯍꯥꯏ ꯑꯩꯅ ꯁꯥꯔ ꯑꯁꯦꯡꯕꯩꯔ ꯈꯣꯠꯂ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥ ꯍꯥꯏꯔꯛꯄꯗꯩ ꯈꯪꯕꯅꯦ ꯃꯥꯏ ꯍꯥꯏꯕꯗꯩ ꯈꯪꯕꯅꯦ ꯍꯣꯏ ꯅꯨꯃꯤꯠꯇꯨ ꯆꯥꯛꯇꯤ ꯆꯥꯕ ꯅꯪꯍꯧꯕ꯭ꯔꯥ ꯑꯌꯨꯛꯀꯤ ꯑꯗꯨꯗꯤ ꯉꯟꯇꯥ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯩꯀꯥ ꯄꯣꯠꯇꯤ ꯉꯁꯤꯗꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯀꯅꯦꯅ ꯆꯞ ꯆꯥꯅ ꯍꯥꯏꯅꯔꯕꯅꯤꯅ ꯄꯩꯈꯥ ꯍꯥꯏꯗꯣꯛꯇꯧꯁꯦ ꯑꯗꯨꯝ ꯈꯔ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯇꯣꯔꯦ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯗꯣꯔꯦꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯇꯦꯟꯁꯟ ꯈꯔꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯇꯥꯡ 15 ꯐꯨꯜ ꯇꯦꯟꯁꯟꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯑꯗꯨꯅ ꯐꯨꯜ ꯇꯦꯟꯁꯟ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯆꯥꯛꯇꯤ ꯑꯗꯨꯝ ꯁꯝꯍꯥꯎ ꯑꯗꯨꯝ ꯆꯥꯏ ꯃꯦꯅꯦꯖ ꯇꯧꯏ ꯍꯥꯏꯕꯅꯤ ꯌꯥꯏꯐꯕꯤ ꯃꯦꯟ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯝꯇꯪ ꯍꯪꯖꯕ ꯇꯥꯏ ꯍꯣꯏ ꯁꯔ ꯍꯟꯗꯛꯀꯤ ꯐꯥꯔꯁ ꯔꯥꯎꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯁꯦ ꯁꯨꯔꯖꯀꯥꯟꯇꯒ ꯄꯇꯦꯜꯒ ꯃꯣꯏ ꯑꯅꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯁꯤ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯦ ꯌꯥꯏꯐꯕꯤ ꯀꯔꯤꯝ ꯀꯥꯟꯗ ꯈꯟꯕ꯭ꯔꯥ ꯍꯟꯗꯛꯀꯤ ꯐꯥꯔꯁ ꯄꯣꯖꯤꯁꯟꯁꯦ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯒꯤ ꯁꯨꯃꯥꯏꯅ ꯃꯤ ꯑꯅꯤꯒ ꯇꯥꯔꯛꯇꯕꯁꯦ ꯐꯩꯌꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯗꯪ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯕꯁꯦ ꯑꯗꯨꯝ ꯃꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗꯒ ꯑꯩꯒꯤꯗꯒ ꯃꯤ ꯑꯅꯤ ꯁꯨꯔꯝꯗꯕꯁꯦ ꯐꯩ ꯀꯥꯏ ꯈꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯈꯟꯒꯦ ꯁꯔꯅ ꯍꯪꯉꯤ ꯀꯣꯏꯁꯟꯗꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯁꯥꯗ ꯏꯃꯦꯖꯤꯟ ꯁꯨꯡꯇꯧꯁꯨ ꯇꯧꯔꯨꯗ꯭ꯔꯤ ꯑꯗ ꯑꯩꯅ ꯇꯥꯔꯤꯁꯦ ꯍꯔꯥꯎꯖꯔꯤꯔꯥ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯤ ꯑꯗꯨꯝ ꯈꯪꯗꯦ ꯑꯩ ꯑꯃꯒ ꯇꯥꯃꯤꯟꯅꯔꯝꯃꯁꯨ ꯑꯩ ꯀꯩꯁꯨ ꯄꯦꯟꯗꯕꯗꯤ ꯀꯩꯁꯨꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯛꯄꯅꯦ ꯍꯥꯏꯖꯒꯦ Okay. Thank you. Next, next second round question say maroina ahumaki haite Surjakanta gisu Patel gisu Yaifabi gisu almost same question ai Surjakanta de hoje Surjakanta karim kan da khanra ai gi school sida handaki 10 class 10 gi exam da bosem loba exam state da second position ta se school gi credit se like ngasai gi so far studies concern ne study gi kari gi matang se lak kan da school sida tamam badagi ne khanbra natragana coaching chatlagan coaching chatpadune private tuition dane khanbra natragana in case ai school sita mamdragadi second position taram dabsu yai kaina khanbi yawra kamai khange ai coaching ga school ga je 50-50 ne haisini school gi ju adum A to Z se adum kaino tawjare moi ju contribution ma'am pibire adagi aina coaching chalubada ju oja ga jina ahenba knowledge su pibire adagi sum swai kana koi bazar imphal gi swai gi sum school a phawang si little flower nirmala bas lai bi ngasai gi imanabi sing ngasai gi moi atopa koi regular gi kumba imanabu ga se pulladana kholadana adiga koi kamai tawa competition je hawada gi habje ngasai kitang ka khalakpada ingonda anoba challenging amaju oigi masina ju knowledge ki mathakta sigumba in my life ta han boina competition anobam thengna baji ju coaching da gi ju phangi adagi school da gi ju imanabi gi support mayam phangjaba adi oja gi support ꯂꯩꯔꯤꯕ ꯂꯣꯀꯦꯂꯤꯇꯤ ꯀꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤ ꯑꯥꯏ ꯀꯣꯛꯂꯩ ꯑꯃꯗꯤ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯁꯤ ꯑꯥꯏ ꯔꯣꯅꯦ ꯃꯣꯏꯅꯁꯨ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯑꯩꯅ ꯀꯣꯆꯤꯡ ꯆꯠꯄꯒꯤ ꯐꯤ ꯑꯃ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯅ ꯐꯅꯌꯥꯝ ꯊꯥꯡꯇꯣꯛꯄꯤꯕ ꯈꯣꯠꯄꯤꯕ ꯑꯗꯒꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯗꯥꯏꯠꯃꯛꯇꯗ ꯑꯣꯏꯇꯥꯔꯦ ꯃꯣꯏꯅ ꯍꯨꯟꯕꯤꯔꯛꯄ ꯃꯌꯥꯝ ꯇꯧꯕꯤꯕ ꯑꯁꯤꯒꯨꯝꯕꯁꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯁꯨ ꯐꯥꯎꯖꯩ ꯑꯗꯒꯤ ꯀꯣꯆꯤꯡ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯁꯦ 10ꯒꯤ 9 ꯀꯥꯔꯛꯄꯒꯤ ꯂꯣꯏꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗꯕꯨꯗꯤ BYSꯇ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃꯗꯤ ꯆꯠꯆꯔꯝꯃꯤ ꯀꯩꯅꯣꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯃꯁꯤꯗꯁꯨ ꯑꯣꯡꯂꯤ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯅꯠꯇꯅ ꯃꯣꯏꯒꯤ ꯐꯥꯎꯟꯗꯔ ꯁꯥꯔ ꯕꯣꯏꯅꯥꯎ ꯁꯥꯔ ꯌꯥꯏꯐꯕꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯅꯧꯕ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩ ꯁꯨꯝ 10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯐꯥꯟꯒꯤ ꯑꯗꯨꯋꯥꯏꯒꯤ ꯑꯗꯨꯝ ꯑꯣꯖꯥꯈꯩꯗ ꯑꯗꯨꯝ ꯂꯣꯏꯅꯖꯔꯦ ꯃꯇꯝꯁꯤꯗ ꯃꯣꯏꯅꯁꯨ ꯅꯪ ꯁꯨꯃꯥꯏꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯌꯥꯡꯐꯥꯟꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯃꯤꯡꯆꯠ ꯄꯨꯔꯛꯇꯕ ꯌꯥꯗꯦꯀோ ꯅꯣꯏ ꯋꯥꯡꯗꯕ ꯔꯦꯡ 1 to 25ꯇꯤ ꯆꯟꯗꯕ ꯌꯥꯗꯦ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦꯒ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯩ ꯃꯊꯪꯗ ꯑꯩꯅ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯦꯁꯤꯌꯥꯟ ꯇꯨꯇꯣꯔꯤꯌꯦꯟꯁꯦ ꯁꯤꯗ ꯆꯠꯆꯕ ꯃꯇꯝꯗꯁꯨ ꯉꯁꯥꯏ ꯕꯕꯥꯁꯨ ꯁꯤꯗ ꯑꯗꯨꯝ MILꯒꯤ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯇꯥꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯇꯝꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯐꯥꯎꯟꯗꯔ ꯃꯣꯏ ꯃꯦꯗꯥꯝ ꯔꯣꯅꯤꯕ꯭ꯂꯥ ꯁꯥꯔ ꯕꯣꯕꯤꯅꯁꯨ ꯑꯩꯁꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯕꯤꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁꯇ ꯑꯗꯨꯝ ꯇꯧꯍꯟꯖꯔꯛꯑꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯄꯩꯁꯥ ꯂꯧꯗꯕꯤꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨꯁꯤꯅꯦ ꯑꯩꯅ ꯑꯃꯨꯛꯁꯨ ꯈꯟꯒꯦꯕ ꯆꯞ ꯆꯥꯅ ꯑꯗꯨꯃꯛꯇꯤ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣꯁꯦ ꯈꯟꯖꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯟꯈꯤꯕꯁꯤꯅ ꯁꯨꯃꯥꯏꯅꯁꯨ ꯐ꯭ꯔꯤꯗꯁꯨ ꯇꯝꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯀꯣꯆꯤꯡꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯃꯥꯏ ꯄꯨꯈꯠꯂꯝꯗ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯝꯃꯒ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯄꯅꯦ ꯔꯤꯚꯤꯖꯟ ꯃꯇꯝ ꯁꯤꯒꯨꯝꯕꯗꯤ ꯑꯩ ꯁꯨꯝ ꯏꯁꯣꯔ ꯁ꯭ꯀꯨꯜꯗ ꯑꯗꯒꯤ ꯁꯉꯥꯏ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯀꯛꯋꯥꯗꯒ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁꯁꯤꯗꯤ ꯑꯩ 10 ꯍꯧꯔꯛꯄꯗ ꯑꯗꯨꯝ ꯁꯥꯔ ꯇꯣꯅꯤ ꯁꯤꯡꯖꯃꯩꯒꯤꯁꯤꯗ ꯑꯗꯨꯝ ꯇꯧꯖꯔꯒ ꯈꯣꯠꯂꯒ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯐꯪꯉꯛꯄ ꯁ꯭ꯀꯨꯜꯗꯩꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯁꯤꯅꯁꯨ ꯑꯩꯒꯤ ꯉꯁꯤ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯌꯧꯔꯛꯄꯁꯤꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯖꯅꯤꯡꯉꯤ Okay, Patel, maroina LF tamamdraga LF khoigi kairosi level haitai quality education pibada haibta barom da de little flower ni blabas kari kra mayam sing sum khara number 1 position le ngak ni school of sing kari sing
hainarpa kanda karim kanda second position se ai elep ta tamamdradi kaina taramdab su ai khanba yawbra natragana coaching chalamdradi private tuition toromdradi kaina khanba yawbra natragana karim kanda yes school phage pharoira coaching chakre chaloira ai own study masana padragadi ngamuidabjani kai khanbra natragana ahumok adum swagi role se three kano se angle se loina influence to mundamlen khanbra kamai khanges mase adumaina taromdadi na khanbada khandi khande khandi khande khande khandamna ai khangji khangde aduga catastrophic theory tawda bai tare adasu ai oinadi yamna ai hek ai maruina oja ai di school da tamam dagina tana ai pokpadagi tambira po jang se loina ma hek advice amna tangoi su pibiramba de professional non professional oja oiba si ai no adum mohoda lema keno makoina mai habiram daga de wanda taw moina khale de even friends da ai friends da yamna wanda emotional keno ai emotionally inspired over pam yawe ai hana hoji mana lem da hana yamna isu sam boy kai boy lem ai hana ado moina emotionally inspired to pam yawe ai angang wanda de hona ado moi da su yamna mingona panjara jo koi mingona de panjara ga yamna o ja do na mak friend na mak ai do mak pije moi do na moi thingram da de ai mana torom da basu ai moi thengna ba aduga moina yes karim kan da khara emotional ka haitare inspiration haitai adu pibudna marum mora kan su paning nan begi pukning nungsiba aduga pukning dai simati tawdi ati haibagi adwai gi thonga du su achoba role ma dum lawi school goja sing kawbiya de coaching da gaida thengna boda sing kawbiya de at the same time coaching chale school chalu re haiduna su yum da chu hona da badiya de aduga friend circle ki side gi aduga oja matam dugi class anova se sum ka khalak pada 4 5 6 thengna ki boja sing gi moi thengna ba nungsi se gi ba moi myam sing dugi role loina badum longmini yamba yamdaba adu khaki wani sam dai kan yaifabi de laksab yaifi gawain thaminingi kaim kanda ai same question ne morom dharati elep ta tamam dradi ai first position se phangam du suai kanbra coaching du selam dradi phangam da suyan khalra kanbra natagana no problem masana bu honu ningadi aju masana hona jaraga yam kai hana wadu sudum hot na bakalagadi school yam phaba yam kai hana phabagi tanaru bu sunataba coaching chatte yati hena school lai halakpa pothaba phangdaba coaching pang chatpa matam sangnade hojik amorom dharati adu isai hotnaba ahummak si chap manana influence sangin khanbibra natagana kamai hai thamninge se ya phabagi experience so far hoi ahummak sinoi mak change school chatlaga su hoi ekhoina like ngak ta yadabani na school yaudaba sunya ya de school da extra curricular oiba activities myam adagi ozagi morally support tawpa myam haidi ekhoida direct pausi khak haiba natraga su ekhoi all round development gi adagi tuition da su ekhoina thengnarakpa competition myam adagi competition yawba khotpa adu myam su change haijani hai ada morena school la se lai khakta na te tamise boroina aigi match batchmate haitare batch tumalere junior senior mayam punbagi adu su achobu experience amni sai study natabida amoron mayam singi loin change haibani next round ki question se aina ihanan hau se surukant tagi laksap tai madudi karim kanda skoi gi maroina satra sing kai sing se sum thengnarak pa kanda pekha tharamina mai pak tabagi karigumba ma leibai se mai pak taba hai si dum leidorom ni sam na kanda yes impact news ngasi position holder sing first position ne aduga second position tapuna tamina ba ani imni unari adu at the same time khoi gi mai pauk da bhaip ta exam da mai pauk da bhaip tai mai pauk da basigi maram se chujakan da according to you hotna buat pani haibagi hotna buat pani na thamning bra na tragana samwa karai da noma guide kitang soiba samwa karai da noma failoi bai su no problem failoi bai sidai su hena amuk hotna ning bagi maram su oibam thu ene khanbi bra kamai thambining ge se masi adum fail oibi maram de ngasai isa hona bo wat pa or phuju ya dagi sum time management nung ba soiba khotpa sigu moi matang adagi te problem mayam adum family gi oiba problem ngasai gi tang kano to depression angang de pi bo khotpa satra jing de thon ba mayam problem dai ba sing dagi adum one reason or more one reason dagi hen bana adum samaina failure or pagi khongthang gi lan bani hajini ngai okay aduna yati failure be se pada ba ngaki sunati parur ga su sana da ba adu karim kanda yungi kari ge atmosphere thangna ba sing kari singi yengba nungai ta ba sing kai sing puthau do thok podagi laik ta pung chang da ba gi maram su orum ba ye aduna failure be se tati ta oina to wino tanjama bi bi habni sam da kanda patel kamai thambiningi haidi failure be se laik pada dana laik paning dana failure ni haining bra
नत्रगना यस पारु कांदा पादी मा सुम पाबा समय कराय दनो मान पारु तो हंगक्तबगुंबा नत्रगना लाइक पाबुम खंगदबगुंबा एटमॉस्फेयर थेंगनबदगी सु दुम ओइरंबा याय खनबिनिंग ब्रा कमाय थंबिनिंगे सिन मुसी मागी रीजन से हमने variety am oil ko ado yam samna haya kanda yam samna haya jo keno dum hoi sana sai habi ba mayam do adu lo ma dum thamjani adu da na ta ba khoina uba ngam da ba phanam le ba yai na hajani uba ngam haji hujiki hangi sina ta ba hangi sigi mapan mahang ki hedokna maram mayam le ramba yai na aduna maram sing se thengnabaduna thengnabani aduna karim kanda yes locality na so aduga magi friend sing na so imung manung na so failure haiduna tati doi to bigano failure be se pasti lo into ngongoni samsam na kan afabalo ni ngongoni aduna tanja pibi osini samsam na kan da handaki tanja sina roi binate failure be se kan honaraga muksoina adum position ga leptana afabo sum ya febi kamai tamini oi bagi maram si am lai khre akhoi na khangdo phawba aduga family problem aduga depression gumba teenager oi khalak bagi na adugumba su yam common oi na khalle aduga hoi akhoi na yam phajana paraga su whole year paraga su exam manung da kitang hik soi thagi matam da health problem ni khangde family problem laksan matam da kitang dum soi dar e exactly hoi maduga adumaina soi khre haiduna su akhoi na pukning hanthaba tawrei dabani akhoi su ai ke da bari tawba ngamoi dabano failures are the stepping stones to success ko adumaina khallaga hotnaraga mu hena mai papa mi oi heninge yes failure be se punsida thagi thengna di mai pakpa aduga laibak thi ba heptai pak da se thengna dorom ne aduna mai pak training na bai mathau ta de kan honaga da bani aduna maruina class 10 gi maruina particular class 10 gi henda ki failure ro chhatra singdu akoi se fail ore bani ena khanbiruno tangkak ama khakta mai thi bai du thengna bo ani kan honara kanda no problem mathang saida na khostum position lepi ye aduga position su lepi ro unana bagi tanja su mathang saida su ngai jagi hebigi ngai minasi punna muk thengna minasi habi wafam dune Suchakanta da lakpase break ki matung da lage Suchakanta break ki matung da impact news agenda Manipur yang bi de pun maki pum da thuna pudun laksake impact news miyeng ta dun lebiyo break ki matung da yang bi de pun pu amukana taram noksari Suchakanta handak ki round sing tang ka khitang wahang amtang hangjaramaga same round ni question se Suchakanta da hangi question se Patel gi suni yaifabi gi suni simtang losalamaga atai di khara khara nok purom dom tok te khara mu yam direct pa bada direct pa nang ge pekha tharak poi do position le pai siti phabadai mu khara hendong no phabai dune nang ge su pa badu waram doini aduga hujit khara position lo khara nungai thok pudu sigi question si matung da di khara nungai thok chini khoi mayam pul kan da yai ko su kan da position le pa se hujing han dum hai dune khara hendong no hon bai dune khara hendong no hona ning bagi hai tai khara hendong no hona ning bagi thauna inspiration se baba ga ima ga na nang lai kan pa dia di nang position lok dia di habi kihan badunara natraga school gi ojana khoi school si di position lep tradi position lep no ne position lep kanda khoi school maming chaturi ni yabra kano chuchakan kan hona dia di khoi school mai puruk ne yam kihan ba pressure du number moragara natraga na ngasai gi ai fasta dia di lari yam pa maru ne lari yam pa ningi ba hendok pa ai tu ne hendok pa gun ne access ne mo me phabada khara hendong no phabai duni position le paise masiki pose kamai la kono sini paning padri yaro duni pari si kamai paning ei no sini kihan laga paning ei ra natraga na isana es mas pa basi sum nungai na sum pa gi binara chuchakan da kamai thamni pa bi thoina pressure mu pirak padi thoina di leite sum school oja ga hoi khara kana pau kholo haibadi yam kana haidaga sum haibam thokpo ina khaga maya kamaloin hana badongna aida natana igi puli ba friend kale kai loi haibi ada sum pa ba gi di aingon da kitang wena sum paningak ba haidi pingai de ji school je tami sai tung do wakhalam phaujar ki pingai de gi school je tami 2007 da hoi yam takhilam makena third position jawre tung matung tarak ma ngasai gi 7 years tagina ngasai 2017 haitare sigi 18 about sigi 10 years ki gap da subject paper gumba dubidi mayam tho eduga position ji di thok tri ko school gi aina asu kuina ju yarak tre do aina ju ping ide nursery de na 10 bagu tamami masida aina khejik tong or bi school gi mai ji chingkhal ga tar ga je ai je pisak ping ide school ji da oja ga na achaw minungchi thada bi na ingon da khona bi ri ba je aina karigumba samaina phangogda targadi park ki masak ama pap langjil labani haina ingon de phawjeki adudai ju ingon de hotna ning basu lai adagi isai thanda khanjaba dune pressure slight pressure di lekta badnate natra chorokpa pressure amdri yam kanba pressure du maktin nate aduga men isa da kan hona ning gi ain tambi school se
amtangdi aina aphawai du oraga position du lepagadi mingse school yong chatornina sam nai hojik second position lepamnina Sujakanta irengbam second position haida tokre Sujakanta irengbam second position chanambam thambo high school haidorini school lu chenera chalimneba aphabadura chenarimnina yes isai thanda pressure ngakta sunate isai thanda honning bagi amade dum yauri hebani patel gamai thame patel da aina pressure hangoga ti ai di pressure di kesulai ti harga duni laisu le duni patel ge chalong khange wari sabada chum wari saramina go patel yam ka hena tension lebi dinate but aina sai duni position le phd khara hendona phaba duni khara hendona phaba khara hendona paning bagi area se kai digi laino se isai thanda dum pakpa na pajab jala ide somebody pressure piba parents hoidora teacher hoidora kana legi से आई फैमिली जे आई पेरेंट्स का तब आई जॉइंट फैमिली ले बसे मोना यामना प्रेशर याम पिए अदाइना मोना पिवा प्रेशर जिगा फ्रेंड्स ना पिवा प्रेशर जिगा आई जे मो केम नो बिदे अदुगा आई एक आइना ओजाना आइना याम नुआइ दब जे आई ओजाना केनो अमोना यामना ट्रस्ट थंबा ओजा हायगा आइना सा हाइजे किबदु ओजा हायगा आई लिटल फा खतगिना तब हे आइना कोचिंग बुसा चरगा सुना त्रगा आई पी ngai dai tamakpa hana tamaba santita memorial school dai du mamangda pi khoi pi na sari ona tamakpa khoi adai da ulo high school government ama lai adu dai kai ga makhoi je aina yamna moina ona tamakpa dum thain dai honam nuna tawjabado adu moigi expectation dai manghan daba adu hoi admaina adu adu sima thak dai gi school je hantak se ai gi santita ha ga su masi yamna ka hena ta masdai position logi ba khobi natte ba ada aina sidagi 10 pass tau zeru ai sidagi anga ngai da ibu sembi ai mam ni kai ha anga ngai da abc do hayam jaga di ai huji class 10 da yam hai kasu kana roi aina pa phana pa ga so aduna aina adu uchani nge adu gi mathata ai gi little fly school je aina ga mi to pagi school na ga first ka ta gi badaga aina yana adu mandi ai ju pressure laite sounding de hai ba ne to pa school na ga ta ba aina to pa school na tai habi saw na ta ba ai gi school na ta da se kari gi no kai na yam na saw ko pa yam na tau gi yam de exactly pressure di family ki side ki uja sing side ti pressure le tab dinate adu pressure du patel na yam ka hana na sungu dinate adu patel yam nungai ba hoji thok le sika uja sing se not only little frog in taba man angang ngone ngi tam jarak pa tuition mafam du poro atopa little frog sangak tingi tam jarak pa sa uja sing du da yam nungsi ba adu uja sing du da man yam phaja achawatra sam tham jaba hai ba tai mom dai adu no madu ki trust tu kaidaru utpa yes like farakanda position lepa kanda madu ki trust tu manghandana thambaduri yes yam phajaba wakhalune patel thagachari amukana soigi site gi yafabi marona is it like to honing bagi enga sai dum same question dune like ase kare hendong pa daga di position lepa is deng kamdu othok tu mande position lepa is marai bu khoi so haya dong mande sam na kanda kan hona da bam hona bam di yawdo rim kan hona ba is influence to do ni adu kan hona ningi si kai no masi pressure du mar mor kanda I like to pragati horen chaira kan dum paktha le hibdagi adum haina bi on green tawrira natraga isa da tongan ba samwa karai du no ma inspiration ma like paning nang bagi kari manam dagi like paning inos hoi ai pressure di dum di lai ki hai di hana dagi dum ai khoi expectation ozana sum thambani na aduga pressure hai natural pressure ni noi HLC tha doi ni na like tikan na pau adagi kitang atopa lambi da soi ki da lambi da chat pa ya de dai ma pa na su like pau khol hai ban na atopa pressure ka hena di pi de aduga du pressure do yam ka hena piram ma so ai se to si pass to daga di ati ko hai di position se wang daga di ai su mari mata chen da doi ni ko khotoi ni ko hai bi an main khalam tar ga de su si yo pa ngam moi khal hai bi isada free oina padaba aduga like sida aise kari no haibagi ama leiduini ba aduna pressure yam kandi laikibadi natte hadu haizani okay adu de se whole thole se satra position lepiri ba kai khumna jiri ba satra nauri ba satra inkhale ba satra class 10 gi position holder lori ba singsi ki site thamai se pressure se PDP re pirak tab dinati slight pressure yam ka hana pirak pa yam ka hana pida bai du afam duna mani adu yes pressure se yam pira su maduna hena karim kanda nervous sen ohendana like paaba yaroi da concentrate to bo yaroi da gi maram am leita banati yes karawai da no ma trust kumba karawai da no ma ngasai gi emotional inspiration gumba swai sigi yam achauba influence ma direct planning na bagi maram am di oi hai baduni sam na ra kanda next round se ngasai chujakanda khara hol khara sam nok pa hu sai tai marom da ri kamai khali position holder sing se no muda mayam su hujik amarom da di chujakanda hujik class 10 pass to romina mathang lakado wa tharakado class 10 maron immediate mathang sai da tharakado wa hai tai moi sing sing ngai le duni khangning ni position holder moina no mo da pung kya like par di yain thanbi
ꯄꯨꯡꯁꯦ ꯑꯩꯁꯦ ꯆꯞ ꯆꯥꯅ ꯑꯦꯛꯖꯦꯛꯇꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯜꯂꯒꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟꯗꯤ ꯅꯥꯏꯔꯦ ꯇꯦꯟ ꯀꯥꯔꯛꯄꯗꯤ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯕꯨꯗꯤ ꯑꯩ ꯈꯤꯇꯪ ꯁꯥꯏꯅꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕ ꯑꯗꯒꯤ ꯑꯥꯏꯒꯤꯁꯨ ꯈꯤꯇꯪ ꯃꯤꯠꯁꯦ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯩꯅꯣ ꯂꯩꯈꯤꯕꯅꯤꯅ ꯊꯣꯏꯅ ꯅꯣꯡꯃꯗ ꯁ꯭ꯀꯨꯜ ꯅꯨꯡ ꯀꯥꯔꯕ ꯀꯣꯆꯤꯡ ꯅꯨꯡ ꯆꯠꯂꯨꯕ ꯀꯥꯟꯗ ꯄꯨꯡ 3ꯒꯨꯝꯕ 4ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯔꯤꯚꯥꯏꯁ ꯉꯥꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯩ ꯁꯨꯝ ꯑꯦꯛꯖꯥꯝ ꯃꯜꯇꯤꯄ꯭ꯂꯤ ꯇꯦꯁꯀꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯈꯤꯇꯪ ꯍꯦꯟꯖꯟꯕꯁꯨꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯐꯖꯅ ꯑꯩꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯃꯣꯏ ꯐꯖꯅ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯕ ꯃꯇꯝꯗ ꯀꯣꯆꯤꯡ ꯅꯨꯡ ꯆꯠꯂꯛꯄꯗꯁꯨ ꯑꯗꯨꯝ ꯉꯥ ꯍꯜꯂꯒ ꯔꯤꯚꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯄꯨꯡ 4 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯁꯨꯝ ꯇꯧꯀꯥꯟꯗꯒꯤ ꯈꯒꯗꯤ ꯀꯣꯆꯤꯡ ꯂꯣꯏꯁꯤꯟꯅꯔꯛꯄ ꯃꯔꯛ ꯄꯨꯡ 4 ꯍꯥꯏꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯏꯁꯥꯒꯤ ꯍꯣꯠꯅꯖꯕꯗꯣ ꯑꯦꯄꯥꯔꯠ ꯐ꯭ꯔꯣꯝ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯋꯥꯔ ꯑꯗꯩ ꯀꯣꯆꯤꯡ ꯆꯠꯂꯁꯨ ꯀꯣꯆꯤꯡꯒꯤ ꯑꯋꯥꯔꯁꯤꯡꯗꯣ ꯑꯗꯨ ꯈꯥꯏꯗꯣꯛꯈ꯭ꯔꯕꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯌꯨꯝꯗ ꯍꯣꯠꯅꯖꯕꯒꯤ ꯇꯥꯏꯃꯤꯡ ꯀꯩꯅꯣ ꯃꯇꯝꯗꯨꯅꯤ ꯍꯥꯏꯖꯔꯤꯕ ꯑꯣꯀꯦ ꯄꯇꯦꯜ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯦ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯒꯦꯗꯤ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯁꯥꯇ꯭ꯔ ꯅꯪꯉꯣꯟꯗ ꯖꯨꯅꯤꯌꯔ ꯑꯩꯅ ꯍꯪꯕꯅꯦꯅ ꯈꯟꯕꯤꯔꯅꯣ ꯖꯨꯅꯤꯌꯔ ꯁꯥꯇ꯭ꯔꯤ ꯑꯃ ꯍꯪꯉꯛꯀꯗꯣꯏꯅꯦꯕ ꯅꯪꯉꯣꯟꯗ ꯁꯦ ꯄꯇꯦꯜ ꯄꯣꯖꯤꯁꯟ ꯂꯦꯞꯀꯦ ꯍꯥꯏꯔꯗꯤ ꯅꯣꯡꯃꯗ ꯆꯥꯎꯔꯥꯛꯅ ꯑꯦꯚꯔꯦꯖꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯔꯗꯤ ꯌꯥꯅꯦꯅ ꯍꯪꯗꯣꯏꯅꯦꯕ ꯑꯝꯇ ꯈꯨꯝꯕꯤꯌꯨ ꯖꯨꯅꯤꯌꯔꯗ ꯄꯥꯎꯈꯨꯝ ꯈꯟꯕꯅꯦꯅ ꯈꯜꯂꯀꯥꯟꯗ ꯀꯌꯥꯗꯤ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯤꯒꯤ ꯇꯦꯂꯦꯟꯇꯗꯤ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯣꯃꯥꯅꯤꯌꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯐꯃꯨꯡꯗ ꯂꯩꯅꯤꯡꯕꯒꯤ ꯃꯥꯟꯌꯥ ꯂꯩꯕꯁꯦ ꯁꯤꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯋꯦꯕ ꯁꯤꯅ ꯑꯗꯨꯒ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥ ꯌꯥꯝꯅ ꯈꯟꯖꯕꯅꯤꯅ ꯑꯩꯅ ꯁ꯭ꯀꯨꯜꯕꯨ ꯆꯠꯂꯕ ꯇ꯭ꯌꯨꯁꯟꯕꯨ ꯆꯠꯂꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯛꯇ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯣꯠꯇ ꯑꯣꯜꯂꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯣꯠꯇ ꯂꯩꯔꯕꯅ ꯑꯩꯁꯦ ꯃꯣꯏꯅ ꯇꯥꯏꯗꯣ ꯂꯣꯏ ꯆꯪꯉꯦ ꯑꯗꯨꯒ ꯑꯗꯨ ꯆꯪꯈꯤꯕꯗꯅ ꯑꯗꯨꯝ ꯑꯩ ꯔꯤꯚꯥꯏꯁ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯩꯈꯥ ꯃꯌꯥꯗ ꯈꯛꯇꯪ ꯐꯥꯔꯒ ꯍꯥꯏꯕꯗꯤ ꯀꯩ ꯍꯪꯅꯤꯡꯉꯤꯕ ꯖꯒꯥꯅꯣ ꯈꯔ ꯐꯥꯔꯒ ꯑꯗꯨꯝ ꯑꯩ ꯌꯥꯔꯛꯑꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯌꯥꯝ ꯄꯥꯔꯛꯇꯦ ꯌꯥꯝ ꯄꯥꯔꯛꯇꯕ ꯍꯥꯏꯁꯦ ꯌꯥꯝ ꯄꯥꯔꯛꯇꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯔꯦ ꯌꯥꯝ ꯍꯦꯟꯅ ꯄꯨꯡꯐꯝ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯀꯥꯏꯊꯣꯛꯇ꯭ꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯏꯊꯣꯛꯇ꯭ꯔꯁꯨ ꯄꯥꯕ ꯀꯥꯟꯒꯤ ꯄꯥꯕꯒꯤ ꯈꯔ ꯃꯇꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯋꯥꯏꯗꯗꯤ ꯐꯨꯜ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯄꯤꯕ ꯉꯝꯕ ꯏꯐꯤꯁꯤꯌꯦꯟꯁꯤ ꯍꯥꯏꯁꯤꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯝꯗꯤ ꯄꯥꯛꯊꯔꯒ ꯅꯣꯡꯃꯗ ꯁꯨꯝ ꯄꯨꯡ 6-7 ꯁꯨꯝ ꯄꯥꯛꯊꯔꯒꯗꯤ ꯑꯗꯨꯝ ꯂꯩꯈꯤꯕ ꯑꯗꯨꯒ ꯀꯣꯛꯇ ꯆꯪꯍꯧꯗ꯭ꯔꯗꯤ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦ ꯁ꯭ꯋꯥꯏꯗꯅ ꯏꯐꯤꯁꯤꯌꯦꯟꯁꯤ ꯑꯗꯨꯒ ꯇꯦꯂꯦꯟ ꯍꯥꯏꯕ ꯑꯃꯁꯨ ꯃꯊꯧ ꯇꯥꯔꯛꯏꯁꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯦꯁ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃꯅ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯂꯥꯏꯔꯤꯛ ꯄꯥꯏꯒꯦꯁꯦ ꯃꯤꯗꯁꯨ ꯈꯔ ꯑꯗꯨꯝ ꯃꯁꯤ ꯗꯤꯄꯦꯟ ꯑꯣꯏꯅꯤ ꯍꯦꯛꯇꯃꯛ ꯍꯥꯏꯕꯁꯨ ꯂꯨꯒꯅꯤ ꯍꯥꯏꯕꯅꯤ ꯕꯠ ꯁ꯭ꯇꯤꯜ ꯌꯥꯏꯐꯕꯤ ꯀ꯭ꯂꯥꯁ 10 ꯄꯣꯖꯤꯁꯟ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯤꯅ ꯑꯗꯨꯝ ꯍꯪꯖꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯌꯦꯡ ꯄꯥꯁ ꯄꯣꯖꯤꯁꯟ ꯂꯦꯞꯅꯤꯡꯕ ꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯆꯥꯎꯔꯥꯛꯅ ꯃꯔꯨꯑꯣꯏꯅ ꯀꯌꯥꯝ ꯆꯪꯕ ꯌꯨꯝꯗꯅ ꯁ꯭ꯀꯨꯜꯒꯤ ꯀꯣꯆꯤꯡꯒꯤ ꯂꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯑꯦꯠꯂꯤꯁ ꯌꯨꯝꯗ ꯔꯤꯒꯨꯂꯔ ꯁ꯭ꯇꯗꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯗ ꯁ꯭ꯋꯥꯏꯐꯥꯎ ꯄꯥꯔꯗꯤ ꯌꯥꯅꯦꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯁꯖꯦꯁꯟ ꯑꯃ ꯂꯥꯏꯛ ꯑꯩꯅ ꯍꯪꯕꯅꯦꯅ ꯈꯟꯕꯤꯔꯣ ꯖꯨꯅꯤꯌꯔ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯪꯒꯦꯅ ꯈꯟꯕ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯍꯧꯔꯛꯄꯩꯁꯦ ꯁꯤꯗꯗꯤ ꯇ꯭ꯌꯨꯁꯟꯒ ꯁ꯭ꯀꯨꯜꯒꯅ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯗꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ ꯑꯩ 24 ꯑꯋꯥꯔꯁꯦ ꯑꯗꯨꯅ ꯇ꯭ꯌꯨꯁꯟꯗꯩ ꯍꯜꯂꯛꯑꯒꯁꯨ ꯑꯗꯨꯝ ꯋꯥꯔꯦ ꯔꯤꯚꯥꯏꯁ ꯇꯧꯅ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯃꯤꯅꯤꯠ 10-20 ꯃꯥꯏꯟꯕꯨꯛ ꯔꯤꯚꯥꯏꯁ ꯇꯧꯔꯒ ꯍꯣꯏ ꯇꯦꯁ ꯂꯩꯔꯀꯥꯟꯗꯅ ꯈꯤꯇꯪ ꯇꯨꯝꯕꯗꯣ ꯈꯤꯇꯪ ꯃꯇꯝ ꯀꯛꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯔꯦꯁ ꯄꯣꯊꯥꯅꯕ ꯃꯇꯝ ꯍꯦꯜꯠꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯄꯤꯌꯦ ꯑꯗꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯔꯛꯄꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯗ ꯑꯩ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯇꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅꯃꯛ ꯄꯥꯔꯛꯄꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯅ ꯍꯌꯦꯡ ꯇꯦꯁꯇ ꯀꯔꯤꯅꯣ ꯈꯨꯝꯗꯣꯏꯁꯦ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯪꯉꯛꯑꯒꯅ ꯀꯩ ꯈꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯒꯁꯨ ꯄꯨꯡ ꯃꯌꯥꯝ ꯐꯝꯃꯒꯁꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯦꯐꯦꯛꯇꯤቭ ꯔꯤꯗꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯩ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯏꯗꯣꯏ ꯇꯣꯄꯤꯛꯇꯨꯗꯩ ꯀꯩ ꯂꯧꯊꯣꯛꯄ ꯌꯥꯕ ꯑꯗꯩ ꯀꯩ ꯄꯣꯏꯟ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯑꯗꯩ ꯃꯥ ꯏꯪꯂꯤꯁꯁꯦ ꯈꯤꯇꯪ ꯀꯔꯝ ꯅꯥꯀꯟꯗ ꯁꯦꯝꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕꯁꯤꯒꯤ ꯔꯣꯝꯗ ꯆꯠꯍꯟꯅꯤꯡꯉꯦ ओके याफबीद अमु हंजलक्ता हंदकी अखोगी लोरमदाई राउंड की क्वेश्चन से याफबी मरोइने हुजिकसे मयाम खंगदोसे आइगी खतनतब मयाम हुजिक मरोइने नंगी याफबीगी जूनियर सिंग छात्र सिंगचिना ये याफबी वसे लाइरिक से सुम पाल जाला अतैदी युमलोनब कोनब युंगी करी वरी अमत साद जाला अदगी क्लास 10 से खरदि तुम चौरन इंखलमनिना गाड़ी के थोबु खोप तमदब जाला मोबाइल पाई दब जाला लाइक तुम पाल ले जाला खंदुने कमेंट थम दीदिंगे सिने लाइक तुम पाल ले जाला युमलोनब खोप वरी सादब जाला अदगी युमलोन नादी मरी मता सिंगी करी थोदो ऑटो चतब जाला अदगी करिम कांदा गाड़ी थौबगा खोपगा यावदब जाला गाड़ी थौबा हाइनिंगबा तमनिंगबगा फावदब जाला ए टेन सिबौ थाद्रदी मसिम हेक लांद्रिंगे दि तौरोय कायना थमब्रा कमाय तौगिस ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯈꯤꯗꯨꯅꯦ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯛꯄꯗꯤ ꯄꯤꯔꯛꯇꯦ ꯍꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯩ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯩ ꯇꯦꯁ ꯑꯃ ꯂꯩ ꯍꯥꯏꯔꯒꯗꯤ ꯑꯩ ꯄꯥꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯄꯥꯏ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯕꯨꯛ ꯑꯃ ꯑꯣꯏꯕꯗꯤ ꯑꯣꯏꯈꯤꯗꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯆꯪꯒꯗꯕꯅꯦ ꯍꯥꯏꯕꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛꯁꯨ ꯁꯨꯡꯄꯥ ꯄꯥꯔꯛꯇꯕꯅꯦ ꯍꯥꯏꯗꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯃꯃꯥ ꯍꯣꯏꯅ ꯕꯨꯛ ꯆꯩꯔꯤꯅꯦ ꯅꯪ ꯑꯣꯖꯥ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯃꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯊꯝꯃꯤꯁꯤꯒ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯤꯁꯤꯒ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯥꯁ ꯇꯧꯖꯒꯗ꯭ꯔꯅꯦ ꯀꯥꯏꯅ ꯂꯛꯅꯔꯤꯅꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ
ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯔꯛꯑꯦ ꯑꯗꯒꯤ ꯑꯗꯨꯝ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯑꯩ ꯑꯌꯥꯝꯕꯅ ꯏꯁꯥꯅꯁꯨ ꯏꯟꯇꯔꯦꯁ ꯂꯩꯖꯩ ꯑꯗꯒꯤ ꯂꯥꯏꯔꯤꯛꯇ ꯀꯥ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯨꯝꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯅꯤ ꯈꯪꯗꯦꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯍꯣꯏ 10 ꯊꯥꯔꯝꯗꯥꯏꯗꯨꯕꯨꯗꯤ ꯑꯗꯨꯝ Skip ꯇꯧꯔꯦ, ꯍꯣꯏ ꯌꯥꯎꯗ꯭ꯔꯦ. ꯍꯣꯏ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯉꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯊꯣꯛꯑꯝꯃꯦ ꯑꯗꯨ ꯇꯥꯔꯒꯁꯨ 10 ꯀꯥꯈꯠꯂꯛꯄꯗꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯔꯤꯗ꯭ꯌꯨꯁ ꯇꯧꯔꯦ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯦ ꯑꯥꯏꯗꯤꯌꯥꯅꯤ ꯃꯗꯨꯗꯤ ꯂꯥꯏꯔꯤꯛ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤ ꯌꯦꯁ ꯉꯁꯥꯏꯒꯤ ꯅꯪ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯀꯩꯅꯣꯗꯨꯅꯤ ꯗꯔꯀꯥꯔ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯍꯦꯛꯇ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅ ꯄꯨꯡ ꯀꯨꯝꯃꯔꯤꯗ ꯀꯨꯝꯃꯔꯤ ꯂꯥꯏꯔꯤꯛꯇ ꯍꯦꯛꯇ ꯉꯥꯎꯔꯒ ꯂꯩꯕꯒꯤ ꯋꯥꯐꯝꯗꯨꯁꯨ ꯅꯠꯇꯦ ꯌꯦꯁ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯌꯥꯎꯒꯗꯕꯅꯤ ꯌꯨꯝꯂꯣꯟꯅꯕꯁꯨ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ ꯃꯔꯤ ꯃꯇꯥꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯨ ꯆꯠꯀꯗꯕꯅꯤ ꯀ꯭ꯂꯕꯅ ꯀꯩꯅ ꯄꯥꯡꯊꯣꯛꯄ ꯁ꯭ꯄꯣꯔꯠꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯌꯦꯁ ꯄꯩꯈꯥ ꯂꯩꯕ ꯆꯍꯤꯗꯨꯃ ꯑꯗꯨꯋꯥꯏꯗꯨꯃ ꯁ꯭ꯀꯤꯞ ꯇꯧꯕꯤꯕꯗꯨꯅ ꯑꯃꯅꯤ ꯍꯥꯏꯕꯅꯤ ꯁꯨꯔꯟꯖꯣꯏ ꯁꯨꯔꯖꯀꯥꯟꯇ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯁꯦꯝ ꯀꯣꯏꯁꯟꯗꯨꯅꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯐꯝ ꯂꯩꯖꯥꯠꯂ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯎꯈꯣꯟꯒ ꯆꯠꯄ ꯖꯥꯠꯂ ꯏꯃꯥꯅ ꯀꯩꯅꯣꯝ ꯂꯩꯔꯣ ꯍꯥꯏꯔꯁꯨ ꯕꯥꯅ ꯀꯩꯅꯣꯝ ꯍꯥꯏ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯀꯥꯏꯅ ꯈꯠꯇꯣꯛꯄ ꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯅꯦ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯥꯕ꯭ꯔꯥ ꯑꯇꯩ ꯁꯨꯝ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯀꯩꯁꯨ ꯄꯥꯗꯦ ꯑꯗꯨꯝ ꯑꯇꯩ ꯑꯦꯕ꯭ꯔꯤ ꯐꯤꯜꯗ ꯑꯗꯨꯝ ꯑꯩ ꯉꯝꯖꯕ ꯑꯣꯏꯇꯥꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛꯄꯨ ꯑꯣꯏꯒꯦꯔꯥ ꯏꯃꯥꯟꯅꯕꯒꯤ ꯍꯣꯏ ꯃꯣꯏ ꯎꯁꯣꯞ ꯊꯣꯛꯄ ꯈꯣꯠꯄꯗ ꯀꯥ ꯆꯪꯗꯅ ꯈꯣꯠꯇꯅ ꯉꯁꯥꯏ ꯀꯣꯜꯂꯤꯛ ꯐꯦꯡꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯊꯕꯛꯀ ꯌꯥꯎꯃꯤꯟꯅꯕ ꯑꯗꯨꯝ ꯇꯧꯋꯦ ꯁꯣꯁꯤꯌꯦꯜꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯣꯛꯄꯗꯨꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕꯁꯨ ꯍꯣꯕꯤ ꯑꯣꯏꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯀꯣꯆꯤꯡ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯈꯔ ꯀꯥꯔꯛꯄ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯉꯥꯛꯇꯪ ꯑꯩ ꯍꯦꯜꯊꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯕꯅꯤना ꯑꯦꯛꯁꯔꯁꯥꯏꯁ ꯑꯣꯏꯅꯁꯨ ꯑꯗꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯏꯁꯩ ꯉꯪꯕ ꯈꯣꯠꯄ ꯑꯗꯨꯝ ꯅꯣꯡꯃꯗ ꯏꯁꯩ 10-11ꯃꯨꯛꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯍꯦꯛ ꯉꯪꯕ ꯐꯨꯟ ꯀꯩꯅꯣ ꯇꯧꯔ ꯇꯦꯕꯜꯒ ꯊꯤꯜꯂ ꯍꯦꯛ ꯉꯪꯕ ꯈꯣꯠꯄ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯩ ꯑꯗꯒꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯀꯨꯝꯍꯩ ꯍꯔꯥꯎꯁꯨ ꯉꯥꯏꯔꯦ ꯑꯩ 10 ꯀꯥꯕ ꯆꯍꯤ ꯐꯥꯎꯕ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯍꯟꯗꯛ ꯑꯦꯛꯖꯥꯝꯒꯨꯝꯕ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯦꯞꯄꯦ ꯑꯗꯨ ꯑꯇꯩ ꯅꯠꯇꯕ ꯍꯟꯗꯛꯄꯨ ꯌꯥꯎꯈꯤꯕ꯭ꯔꯣ ꯌꯥꯎꯗꯦ ꯍꯟꯗꯛꯇꯤ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯂꯣꯏꯔꯛꯄꯒꯕꯨꯗꯤ ꯑꯗꯨꯝ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯆꯣꯡꯗ꯭ꯔꯦ ꯂꯣꯏꯔꯛꯄꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯆꯣꯡꯉꯦ ꯂꯣꯏꯔꯛꯄꯒꯗꯤ ꯆꯣꯡꯉꯦꯕ ꯑꯗꯨ ꯏꯁꯩ ꯇꯧꯕꯗ ꯑꯗꯨꯝ ꯃꯃꯥꯡꯗꯒ ꯆꯣꯡꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯎꯁꯜꯂꯦꯕ ꯌꯦꯁ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯁꯨꯔꯖꯀꯥꯟꯇ ꯊꯝꯕꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗꯤ ꯄꯣꯖꯤꯁꯟ ꯂꯧꯋꯦ ꯄꯣꯖꯤꯁꯟ ꯂꯧꯔꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯣꯠꯅꯕꯗꯨꯅꯤ ꯉꯥꯏꯍꯥꯛ ꯄꯥꯔꯤꯉꯩ ꯉꯥꯏꯍꯥꯛ ꯇꯥꯛꯂꯤꯉꯩꯗꯨꯗ ꯇꯥꯁꯜꯍꯧꯕ ꯀꯟꯕ ꯍꯣꯠꯅꯍꯧꯕ ꯀꯟꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯗꯨꯅꯤ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯑꯗꯨꯒ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯦꯅ ꯍꯦꯛꯇ ꯄꯥꯛꯊꯔꯒ ꯂꯥꯏꯔꯤꯛꯇ ꯉꯥꯏꯍꯥꯛ ꯄꯥꯛꯊꯕ ꯅꯠꯇꯦ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯥꯕꯜꯗ ꯑꯗꯨꯝ ꯆꯣꯡꯊꯣꯛꯄ ꯖꯥꯠꯅꯤ ꯑꯗꯨꯒ ꯌꯦꯁ ꯁꯥꯟꯅꯕꯁꯤ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯣꯏꯁꯤ ꯒꯨꯗ ꯍꯦꯜꯊ ꯇꯝꯗꯦ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯅ ꯒꯨꯗ ꯍꯦꯜꯊꯁꯦ ꯀꯥꯏꯗꯒꯤ ꯄꯣꯔꯛꯀꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯦꯛꯇꯤꯚꯤꯇꯤꯗꯨꯗꯒꯤ ꯒꯨꯗ ꯍꯦꯜꯊ ꯄꯣꯔꯛꯀꯗꯣꯏꯅꯤ ꯄꯇꯦꯜꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯩ ꯈꯪꯉꯦꯕ ꯄꯇꯦꯜꯅ ꯑꯩ ꯂꯥꯏꯔꯤꯛꯄꯨꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯈꯪꯕꯗ ꯄꯇꯦꯜꯗꯤ ꯌꯥꯝ ꯄꯥꯛꯊꯔꯝꯗꯧ ꯃꯥꯟꯗꯦ ꯈꯔ ꯈꯛꯇꯪ ꯄꯥꯛꯊꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯦꯝ ꯃꯌꯥꯝ ꯂꯥꯏꯔꯤꯛꯇꯪ ꯄꯥꯜꯂ ꯆꯠꯂ ꯄꯥꯁ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤꯡꯁꯤꯕꯨ ꯃꯌꯥꯝꯅ ꯍꯪꯅꯤꯡꯉꯤꯅꯤꯀꯣ ꯑꯇꯩ ꯌꯧꯗ ꯆꯠꯂ ꯆꯦ ꯄꯇꯦꯜ ꯍꯣꯏꯁꯤꯕꯨ ꯈꯔ ꯅꯣꯏ ꯈꯔ ꯖꯨꯅꯤꯌꯔꯁꯤꯡꯅ ꯆꯦ ꯄꯇꯦꯜ ꯍꯣꯏꯁꯤꯕꯨ ꯁꯥꯏꯀꯜꯒ ꯊꯧꯕ ꯒꯥꯔꯤꯒ ꯊꯧꯗꯣꯛꯇꯕ ꯖꯥꯠꯂ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯩꯕ ꯖꯥꯠꯂ ꯑꯗꯒꯤ ꯂꯩꯀꯥꯏ ꯀꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯎꯗꯕ ꯖꯥꯠꯂ ꯁ꯭ꯄꯣꯔꯠꯁꯀ ꯌꯥꯎꯗꯕ ꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣꯅ ꯈꯟꯗꯣꯏꯅꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯇꯧꯔꯛꯑꯦ ꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯦꯄꯤ ꯂꯔꯅꯤꯡ ꯑꯣꯏꯅ ꯇꯧꯔꯛꯄꯅꯦ ꯂꯥꯏꯐ ꯏꯟꯖꯣꯏ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯗꯤ ꯖꯁ ꯄꯩꯈꯥ ꯃꯅꯨꯡ ꯍꯟꯗꯛꯀꯤ ꯃꯦꯇ꯭ꯔꯤꯛ ꯃꯅꯨꯡꯗꯐꯥꯎ ꯑꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯎꯁꯪ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯅ ꯁꯤꯟꯕ ꯃꯣꯏ ꯀ꯭ꯂꯕ ꯀꯩꯅꯣ ꯑꯣꯏꯕ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩ ꯃꯣꯏꯒꯤ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯀꯖꯤꯟ ꯀꯩꯀꯥ ꯃꯌꯥꯝ ꯑꯩꯒꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯀꯖꯤꯟ ꯃꯌꯥꯝ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯟꯗꯛ ꯁꯥꯟꯅꯕ ꯑꯣꯏꯅꯗꯤ ꯍꯟꯗꯛ ꯆꯍꯤꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯑꯩꯗꯤ ꯁ꯭ꯄꯣꯔꯠꯁ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯤꯇꯪ ꯑꯊꯤꯡꯕ ꯄꯤꯔꯛꯑꯦ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯏꯜꯂꯣ ꯈꯣꯠꯂꯣꯅ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯝꯗꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯣꯏꯅ ꯌꯥꯗꯕꯗꯤ ꯁꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯣꯟ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯄꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯄꯩꯈꯥ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯒꯤ ꯍꯥꯏꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯤꯒ ꯔꯦꯁꯤꯌꯣ ꯌꯦꯡꯅꯕꯗꯤ ꯑꯥꯗ ꯂꯩꯍꯧꯔꯕꯒꯨꯝꯕ ꯑꯗꯨꯝꯕ ꯌꯥꯝꯅ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯑꯩꯒꯤꯗꯤ ꯃꯤꯅꯕꯨꯗꯤ ꯍꯥꯏꯗꯣꯏꯁꯤ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯃꯇꯝ ꯍꯥꯏꯗꯤ ꯄꯨꯡ ꯌꯥꯝ ꯂꯥꯏꯔꯤꯛꯇꯤ ꯄꯥꯗꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯄꯥꯔꯗꯤ ꯑꯗꯨꯝ ꯈꯪꯍꯟꯕꯗꯨ ꯃꯁꯤ ꯃꯤꯒꯤꯅꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯇꯦꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯇꯤꯚꯤ ꯁꯨꯝ ꯌꯦꯡꯊꯣꯛꯄ ꯑꯗꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯡꯕ ꯁꯨꯝ ꯌꯥꯎꯊꯣꯛꯄ ꯐꯣꯟꯗꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯄꯥꯏꯊꯣꯛꯄ ꯍꯦꯛ ꯄꯨꯡ ꯑꯊꯥꯏ ꯏꯁꯩꯒ ꯁꯨꯝ ꯇꯥꯛꯊꯣꯛꯄ ꯇꯧꯕꯇꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗꯁꯨ ꯂꯥꯏꯔꯤꯛꯇꯨꯗ ꯑꯗꯨꯝ ꯍꯦꯛꯇ ꯊꯥꯗꯈꯤꯕ ꯑꯗꯨꯅ ꯄꯨꯡ ꯈꯤꯇꯪ ꯄꯥꯔꯁꯨ ꯑꯗꯨꯝ ꯌꯥꯕꯗꯨꯅꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯗꯣ ꯉꯁꯥꯏ ꯃꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯗꯣ ꯍꯣꯏ ꯃꯣꯏꯅ ꯑꯣꯖꯥꯅ ꯉꯥꯡꯉꯩꯗ ꯇꯥꯈꯤꯕ ꯍꯣꯏ ꯉꯥꯡꯉꯩ ꯇꯥꯈꯤꯕ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯖꯥꯅ ꯁꯣꯝꯗ ꯀꯟꯅ ꯂꯥꯏꯔꯤꯛ ꯇꯥꯛꯏꯉꯩꯗ ꯑꯩꯅ ꯁꯣꯝꯗ ꯏꯁꯩꯗꯨ ꯅꯤꯡꯁꯤꯡꯉꯒ ꯀ꯭ꯔꯣꯡ ꯀ꯭ꯔꯣꯡ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛꯇꯨ ꯀꯟꯅ ꯇꯥꯛꯑꯒ ꯌꯥꯏꯐꯕꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯁꯨꯔꯖꯀꯥꯟꯇ ꯊꯥꯕꯜ ꯃꯈꯣꯟ ꯇꯥꯔ ꯂꯩꯔꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯥꯏꯖꯔꯤꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯋꯥꯏꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯇꯥꯛꯄ ꯃꯇꯝꯗꯨꯒꯤ ꯃꯇꯝꯗꯨꯒꯤ ꯌꯥꯎꯔꯤꯗꯨꯒꯤ ꯄ꯭ꯔꯖꯦꯟ ꯀꯩꯅꯣꯗꯨꯗ ꯌꯥꯎꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤꯁꯦ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯇꯕꯗꯨꯅꯦ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯕꯗꯨꯅꯦꯕ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯂꯥꯁ ꯔꯥꯎꯟꯁꯦ ꯌꯥꯏꯐꯕꯤ ꯇꯝꯕꯁꯦ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10ꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯃꯊꯪ ꯂꯥꯛꯀꯗꯣꯏꯅꯤ ꯀ꯭ꯂꯥꯁ 12ꯀꯤ ꯀꯔꯤꯒꯤꯁꯨ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀ꯭ꯂꯥꯁ 10 ꯃꯇꯨꯡꯁꯤ ꯃꯄꯥꯟꯗ ꯆꯠꯄ ꯀꯩ ꯇꯝꯕꯤꯒꯦꯅ ꯈꯜꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯈꯔ ꯍꯥꯏꯗꯣꯛꯅꯕ ꯍꯧꯔꯛꯀꯗꯣꯏꯅꯤ ꯁꯥꯏꯟꯁ ꯄꯥꯝꯕ ꯑꯥꯔꯠꯁ ꯄꯥꯝꯕ ꯀꯃꯥꯏꯅ ꯇꯧꯕ
ꯑꯩꯒꯤ ꯑꯣꯏꯅꯗꯤ 11 12ꯁꯦ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯗꯨꯒ ꯇꯝꯕꯁꯦ ꯃꯅꯤꯄꯨꯔꯗ ꯇꯝꯒꯦꯅꯗꯤ ꯑꯗꯨꯝꯗꯤ ꯈꯟꯈꯤꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯁꯖꯦꯁꯟ ꯄꯤꯔꯛꯄꯗ ꯃꯄꯥꯟꯗ ꯇꯝꯕꯒꯤꯁꯨ ꯋꯥ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅ ꯃꯃꯥ ꯄꯄꯥꯒ ꯐꯖꯅ ꯈꯟꯅꯔꯒ ꯗꯤꯁꯤꯖꯟ ꯂꯦꯞꯀꯦꯅ ꯈꯜꯂꯤ ꯌꯦꯁ ꯑꯦꯛꯖꯦꯛꯠꯂꯤ ꯍꯥꯊꯨ ꯍꯥꯊꯨ ꯗꯤꯁꯤꯖꯟ ꯂꯧꯕꯤꯅꯣ ꯐꯥꯁ ꯍꯣꯜꯗꯔ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯤ ꯃꯇꯨꯡ ꯇꯥꯕꯁꯨ ꯃꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯃ ꯑꯗꯨꯝ ꯃꯦꯟꯇꯦꯟ ꯇꯧꯔ ꯆꯠꯄꯤꯌꯣ ꯑꯗꯨꯒ ꯏꯟꯚꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯆꯪꯗ꯭ꯔꯤꯉꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯇꯥꯟꯅꯅꯕꯒꯤ ꯄꯦꯔꯦꯟꯁ ꯀꯔꯤ ꯇꯥꯟꯅꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯋꯤꯁ ꯑꯣꯜ ꯗ ꯕꯦꯁ ꯁꯨꯔꯖꯀꯥꯟꯇ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯒꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯈꯔ ꯍꯦꯟꯅ ꯍꯩꯅꯗꯧꯁꯦ ꯀꯔꯣ ꯃꯥꯜꯂꯦ ꯀꯃꯔꯁꯇꯒ ꯍꯩꯅꯕꯤꯕ ꯃꯥꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯩ ꯑꯗꯨꯝ 12 ꯐꯥꯎꯗꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯗꯨꯝ ꯆꯠꯀꯦ ꯈꯟꯖꯩ ꯑꯗꯣ 12 ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩ ꯃꯅꯤꯄꯨꯔ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯝꯖꯔꯒꯦ ꯈꯟꯖꯩ ꯇꯝꯕꯒꯤ ꯗꯥꯏꯔꯦꯛ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯃꯛꯇꯤ ꯈꯟꯅꯖꯕꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯖꯖꯕ ꯃꯤꯑꯣꯏꯁꯤꯡꯒ ꯐꯖꯅ ꯀꯨꯞꯅ ꯈꯟꯅꯔ ꯗꯤꯁꯤꯖꯟ ꯂꯧꯒꯦ ꯈꯟꯖꯔꯦ ꯑꯗꯨꯒ ओके सुजकांत करीम कांड 12 फौक तंबसिबोगी मणिपुर यस इन मणिपुर दसु 12 फौक तननोगी मटिक चावा अखोगी एजुकेशनल इंस्टीट्यूशन लेयन खनबिब्रा कम मपान चत्रदि यादेन खनबिब्रा इसाद कमाय फौबिगेसन ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ 12 ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯝꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯟꯖꯩ ओके पटेल कमाय स्वाई तंबिदोरिब्रा मपान चतुरब्रा नत्रगना कमाय इमा इपाना पेरेंट्स न करी हाइरी अदुगा पटेल न करी पामी साइंस आर्ट्स स्ट्रीम से कमर्स खरे हैना होजिपुदी लेकपदौबा फिक्स तौदौबा खरबुदी वाली बट स्टिल सुजिकता सुम हौरपकान खरे हैनदौसे करी न माली सर जे अगी तम हौजरे दिल्ली पब्लिक स्कूल आर के रामकृष्णपुरम दिल्ली दा लेबिदो अदा दम तमजरे अगी दुगा स्ट्रीम जे फिजिक्स केमिस्ट्री मैथ्स विथ कंप्यूटर लौजरे बायो गा लौजरे पादस यादनमने अदुगा अखोगी मणिपुर दा यामना कंपटीशन मणिपुर दा अखोगी स्कूल जे यामना अफा अफाबा मटिक चाबदी याम लेरे अदुगा आई कंपटीशन गे ओइना आई एलिस नेशनल लेवल दा बोली चतने पइना अदुगी दा आई चक्केना खाले अदुना अदुम चतलाबा आदा हाइबदी जस्ट सेसदागी मणिपुर बोर्ड तौबदो अदु खक नतबदा आइगी रैंक तो आइगी आदा आइना जस्ट आदा लेगदी खितंग वखन चौथोकनबा खोदबा आइना सिदाइजा लेइसे क्लास 10 दा पारै सुमाइनागा पारादी 11 ददी ओइदो मानदबा हाइबदी सिलेबस ता तपरा पुखरीदगिना ओक्सिन दा जम तौबगा मान समुद्र दा जम तौबगा मानरइनेबा अदुना आइसे आदा खितंग किनो सादा खितंग माइंड बूस्ट तौनबा खितंग होनानिंगबा मा पोकनबा न चले आइसे आदा अखोई मनली टेस्ट पो पीबा हौरे हुजिति वेकेशन लेबनेबा ओके 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 अदुना यस मिक्स रेस्पॉन्स ने स्वाइदा तुम तमगेन खली 12 फौबा कुपना खंडकी के हाइबमा अदगी मपानदा लेरगा स्वाइगी के हाइतारे खरे हेना चौबा कनो सिंगु एरिया दुदा होइना लेलुगे खरे हेना सिंगनबा खरे हेना यौनिंगबा हाइबगी वखलोन मिक्स रेस्पॉन्स ने याइफबी मतम क्वेश्चन गी राउंड दी लोइदि लोइसलबने दो खरा मुका करी करी आइनगा हंगबदा वालहौबा अखोई वारी साबदा यहौदबा हाइनिंगबा मयाम द पिनिंग मेसेज गा लेब्रा लेत्रसु याय केसु काइदे लेरगदी हाइबियुसे ꯍꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛꯇ ꯉꯥꯛꯇ ꯄꯥꯕꯅꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯦꯀꯥꯗꯃꯤꯀꯦꯜ ꯍꯣꯏ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯧꯖꯤꯛꯇꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯇꯣꯏꯅꯤꯅ ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯈꯤꯇꯪ ꯁꯣꯟꯊꯍꯧꯕ ꯃꯇꯝꯗ ꯁ꯭ꯄꯣꯔꯠꯇꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯇꯝꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯂꯥꯏꯔꯤꯛ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇ ꯉꯥꯛꯇ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯧꯖꯤꯛꯇꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯋꯥꯔꯜꯅꯤꯅ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯍꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯕ ꯈꯣꯠꯄ ꯁꯤꯗꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ involve tꯧꯗꯕꯤꯗ ꯍꯣꯏ involve ꯇꯧ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯏꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯗ ꯑꯗꯣꯝꯂꯣꯝꯗ ꯄꯤꯈ꯭ꯔꯒꯗꯤ ꯁꯨꯝ ꯍꯣꯔꯦꯟ ꯂꯥꯏꯔꯤꯛ ꯇꯧꯕꯗꯁꯨ ꯃꯥ ꯑꯗꯨꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯋꯥꯈꯜꯗꯨꯗ ꯁꯨꯝ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯁꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯔꯤꯗ꯭ꯌꯨꯁ ꯇꯧꯍꯟꯅꯤꯡꯉꯤ यानी डिस्ट्रिक्ट ओगदबा इवेंट सिंग यौसन बेगुन हाइबनी मेन स्टडी दुदा अतोपसु थेंगदबा तौदबा याबदनते स्पोर्ट्स करी एक्टिविटी यौगदबनी अदुबो मेन कंसंट्रेशन दे स्टडी दु थंबि हाइबनी सुजकांत तेंतकना ꯑꯩ ꯃꯤꯁꯦꯁ ꯄꯣꯏꯟ ꯑꯍꯨꯝꯒꯨꯝꯕꯗ ꯄꯤꯖꯔꯒꯦ ꯑꯍꯥꯟꯕ ꯄꯣꯏꯟꯁꯤꯗ ꯑꯩꯕꯨ ꯉꯁꯥꯏꯒꯤ ꯁꯦꯝꯕꯤꯔꯛꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯪꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯁꯦꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯒꯤ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯊꯛ ꯈꯥ ꯅꯥꯏꯅ ꯁꯦꯝꯕꯤꯔꯛꯄ ꯃꯤ ꯀꯥꯎꯗꯕ ꯍꯥꯏꯕ ꯃꯤꯁꯦꯁꯁꯤꯅ ꯅꯝꯕꯔ 1ꯗ ꯊꯝꯖꯔꯒꯦ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏ ꯏꯖꯨꯀꯦꯁꯟꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯁ꯭ꯄꯣꯔꯠꯁꯀꯤꯕꯨ ꯑꯣꯏꯒꯦꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯡ ꯑꯩꯒꯤ ꯖꯨꯅꯤꯌꯔꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯁꯦꯅꯤꯌꯔꯕꯨ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝ ꯆꯠꯅꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯇꯧꯔꯤꯕ ꯍꯤꯔꯝꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅ ꯐꯖꯅ ꯑꯗꯨꯗ ꯏꯟꯚꯣꯜቭ ꯇꯧꯕ ꯑꯗꯣ ꯀꯔꯤꯝ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯑꯦꯚ꯭ꯔꯤ ꯐꯤꯜꯗꯁꯨ ꯑꯃꯗꯁꯨ ꯇꯆ ꯇꯧꯕ ꯑꯗꯒꯤ ꯃꯥꯏꯟ ꯗꯤꯁꯇ꯭ꯔꯦꯛ ꯑꯣꯏꯒꯗꯕ ꯏꯚꯦꯜꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯨꯗꯕ ꯍꯥꯏꯕ ꯄꯣꯠꯁꯤꯃꯗꯤ ꯑꯍꯨꯝꯁꯨꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯇꯥꯏꯕꯪ ꯃꯄꯨ ꯑꯗꯒꯤ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯁꯤꯡꯕꯨ ꯏꯊꯃꯣꯏꯗ ꯆꯦꯠꯅ ꯂꯥꯠꯆꯕ ꯃꯁꯤ ꯑꯍꯨꯝꯗꯤ ꯊꯝꯖꯅꯤꯡꯉꯤ ओके पटेल कई थंबिनिंगी लास्ट अहमदा केनो पोइन अहुम पीजगे सो अहमदा अखोगी केनो मोरल वैल्यूज ओइना हाइबदी डिसिप्लिन ग्रेटफुलनेस अदुगा लोइनमक यावना काइंडनेस अंडरस्टैंडिंग लेबा खोपा सी लोइना आई केनो मणिपुर की मिसिना नतना पुलकी
ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯏꯟꯈꯠꯂꯛꯏꯕꯁꯦ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯕꯒꯤ ꯃꯦꯇ꯭ꯔꯤꯛ ꯍꯦꯛ ꯊꯥꯗꯣꯔꯦ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯒ ꯂꯥꯏꯐꯁꯦ ꯑꯦꯟꯖꯣय ꯇꯧꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯌꯥꯝꯅ ꯂꯩꯔꯦ ꯃꯁꯤ ꯑꯩꯗꯤ ꯃꯁꯤ ꯂꯥꯏꯐꯁꯨ ꯑꯦꯟꯖꯣय ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯨꯂꯞꯅ ꯕꯦꯂꯦꯟꯁ ꯑꯣꯏꯅ ꯆꯠꯄꯤꯌꯣ ꯍꯥꯏꯍꯟꯅꯤꯡꯉꯦ ꯂꯥꯏꯐꯁꯨ ꯑꯦꯟꯖꯣय ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯇꯤꯅꯦꯖꯔꯗꯣ ꯑꯃꯨꯛꯅ ꯂꯥꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯃꯥꯒꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯈꯛꯇ ꯂꯥꯏꯔꯤꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯕ ꯃꯈꯣꯏꯅ ꯃꯦꯠꯁ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯗꯤꯁ ꯃꯩꯇꯩ ꯃꯌꯦꯛꯁꯤꯡꯕꯗ ꯃꯥꯔꯛ ꯐꯪꯉꯦ ꯍꯦꯛꯇ ꯂꯥꯏꯔꯤꯛ ꯍꯩ ꯅꯪ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯨꯒ ꯑꯗꯨꯗ ꯍꯦꯛ ꯐꯔꯛꯇꯅ ꯍꯥꯏꯕꯤꯗꯕ ꯁꯤ ꯇꯧꯕꯤꯗꯕ ꯑꯉꯥꯡꯗ ꯇꯦꯟꯁꯟ ꯄꯤꯕꯤꯗꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯦꯂꯦꯟꯇꯣ ꯌꯥꯝꯅ ꯗꯥꯏꯕꯔꯁ ꯑꯣꯏꯕ ꯇꯦꯂꯦꯟꯇꯣ ꯐꯖꯅ ꯌꯦꯡꯊꯣꯛꯄꯤꯔꯒ ꯗꯦꯕꯂꯞ ꯇꯧ ꯈꯪꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝ ꯐꯍꯟꯅꯤꯡꯉꯦꯅꯁꯨ ꯐꯔꯛꯇꯕ ꯐꯔꯛꯇꯦꯅ ꯄꯪꯒꯤ ꯆꯩꯕꯗꯤ ꯀꯥꯟꯗꯦ ꯑꯗꯨꯒ ꯏꯃꯥ ꯏꯄꯥꯅ ꯄꯦꯔꯦꯟꯁꯅ ꯄꯥꯝꯕꯗꯨ ꯐꯔꯒꯅ ꯍꯦꯛꯇ ꯐꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯐꯠꯇꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯌꯦꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯇꯣꯞꯄꯔꯁ ꯇꯣꯛ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ 10ꯒꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯖꯕꯒꯤ ꯇꯥꯟꯖꯥ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯒ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯕ ꯇꯥꯏ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔ ꯇꯣꯞꯄꯔꯁ ꯇꯣꯛꯁꯦ ꯑꯣꯞꯄꯣ ꯐꯣꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅꯉꯁꯤꯒꯤ ꯒꯦꯞ ꯍꯦꯝꯄꯔ ꯑꯃꯃꯝ ꯑꯩꯈꯣꯏꯅ ꯌꯥꯏꯐꯕꯤ ꯁꯨꯔꯖꯀꯥꯟꯇ ꯑꯃꯁꯨꯡ ꯄꯇꯦꯜꯗ ꯑꯩꯈꯣꯏ ꯄꯤꯖꯗꯣꯔꯤ ꯑꯩꯈꯣꯏꯅ ꯄꯤꯖꯗꯣꯔꯤꯕ ꯒꯤꯐ ꯍꯦꯝꯄꯔꯁꯤ ꯑꯣꯞꯄꯣꯒꯤ ꯁꯥꯏꯠꯇꯒꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯒꯤꯐ ꯍꯦꯝꯄꯔ ꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯅꯗꯔ ꯚꯥꯎꯆꯔ ꯑꯃꯒꯁꯨ ꯊꯦꯡꯅꯕꯤꯅꯤ ꯃꯌꯥꯝꯅ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯗꯨꯒ ꯑꯣꯞꯄꯣ ꯐꯣꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯔꯨꯑꯣꯏꯅ ꯁꯦꯜ ꯄꯣꯏꯟꯠ ꯁꯤꯒꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯁꯤꯒꯤ ꯄꯔꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡ ꯂꯩꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯄꯔꯤꯡꯒꯤ ꯃꯣꯔꯦ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯈꯪꯗꯣꯔꯤꯕ ꯃꯣꯔꯦ ꯃꯥꯔꯀꯦꯠꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯦꯜ ꯄꯣꯏꯟꯠ ꯑꯃ ꯊꯦꯡꯅꯕꯤꯒꯅꯤ ꯃꯗꯨꯒꯤ ꯑꯣꯞꯄꯣ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏ ꯚꯥꯎꯆꯔꯁꯤ ꯄꯨꯔ ꯆꯠꯄꯤ ꯇꯥꯔꯦ ꯏꯟ ꯀꯦꯁ if you are interesting with Oppo phone ꯃꯈꯣꯏꯒꯤ ꯁꯦꯜ ꯄꯣꯏꯟꯠꯒꯤ ꯁꯣꯞꯁꯤꯅ ꯚꯥꯎꯆꯔꯗꯨ ꯄꯥꯏꯔꯒ ꯌꯥꯏꯐꯕꯤꯅ ꯁꯨꯔꯖꯀꯥꯟꯇꯅ ꯄꯇꯦꯜꯅ ꯆꯠꯄꯤ ꯀꯥꯟꯗ Oppo phone ꯂꯩꯕ ꯀꯥꯟꯗ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯀꯥꯎꯟꯠ ꯐꯣꯔ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯍꯥꯏꯕ ꯇꯥꯏ ꯃꯔꯨꯑꯣꯏꯅ ꯑꯍꯨꯝꯒꯤ ꯍꯥꯏꯕ ꯇꯥꯏ ꯌꯥꯏꯐꯕꯤꯅꯦ ꯁꯨꯔꯖꯀꯥꯟꯇꯅꯦ ꯄꯇꯦꯜꯒꯤꯅꯦ ꯃꯣꯏ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯩꯗꯦ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯏꯟ ꯀꯦꯁ ꯂꯩꯗꯧ ꯂꯩꯔꯗꯤ Oppo phone ꯂꯩꯕꯤꯌꯨ ꯁꯦꯜ ꯄꯣꯏꯟꯠꯇꯒꯤ ꯂꯩꯕꯤꯌꯨ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯀꯥꯎꯟꯠ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯠ ꯍꯥꯏ ꯇꯥꯏ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯠ ꯄꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯒꯤꯐ ꯍꯦꯝꯄꯔꯁꯤꯡꯁꯦ ꯑꯩ ꯑꯝꯇꯪ ꯎꯞꯄꯣꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤ ꯂꯥꯛꯄꯤꯔꯒꯗꯤ ꯎꯞꯄꯣꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯌꯦꯁ Oppo ꯁꯦꯜ ꯄꯣꯏꯟꯠꯒꯤ ꯍꯧꯖꯤꯛ ꯆꯪꯕꯤꯔꯛꯏꯁꯦ ꯁꯦꯜ ꯄꯣꯏꯟꯠꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯖꯤꯅꯦꯁꯅꯤ ꯗꯨꯀꯥꯟ ꯄ꯭ꯔꯣꯄꯥꯏꯇꯔ ꯃꯁꯥꯃꯛꯅꯤ ꯑꯗꯨ ꯍꯥꯡꯕ ꯀꯥꯟꯗ ꯍꯣꯔꯦꯟ ꯌꯥꯏꯐꯕꯤ ꯃꯅꯨꯡꯗ ꯄꯣꯁꯇꯔ ꯃꯆꯥ ꯑꯃꯁꯨ ꯊꯦꯡꯅꯕꯤꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯚꯤꯖꯤꯇꯤꯡ ꯀꯥꯔꯗꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨ Oppo ꯐꯣꯟ ꯂꯩꯒꯗꯧ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯁꯦꯜ ꯄꯣꯏꯟꯠꯁꯤꯗꯒꯤ ngasi provider link video business ki manak tachar pi rakanda oppo phone se with heavy discount da available hoigani Jenis thank you so yaifabi aduga Suchakanta aduga Patel ngasi impact news studio da lakpiba maruina position holder sing aduga ngasigi akhoi agenda Manipur topper stock se mapung pan bita mukta loiselakpata ai kai community my respected haibatai ahumakpu amukana thagache ngasigi tamakta the impact news ki agenda Manipur matang solution jana batanjai role adu lamdam se thokliba thokdo athok kya gi marik chumba report ki tamak impact news miyang ta aduna lebiyo